ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯀꯔꯤꯅꯥ ꯐꯩꯔꯦꯝꯕꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯈꯨꯜꯒꯤ ꯂꯝꯄꯥꯛ ꯃꯁꯤ ꯑꯗꯨꯗ ꯅꯨꯄꯥ ꯃꯈꯣꯏ ꯈꯔ ꯑꯁꯨꯛ ꯊꯦꯡꯂꯕ ꯃꯇꯝ ꯑꯁꯤ ꯐꯥꯎꯕ ꯁꯥꯟꯅꯩ ꯌꯨꯅꯩꯗꯨꯅ ꯋꯥꯉꯥꯡ ꯀꯝꯖꯥꯎ ꯍꯨꯟꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ ꯃꯨꯊꯤꯅ꯫ ꯌꯨꯒꯤ ꯅꯤꯁꯥ ꯅꯨꯄꯤꯒꯤ ꯃꯤꯠꯀꯤ ꯄꯤ ꯈꯦꯟꯅꯕ ꯑꯝꯇ ꯂꯩꯇꯦ꯫ ꯃꯌꯥꯛ ꯀꯟꯕ ꯃꯤꯒꯤ ꯄꯨꯟꯁꯤꯕꯨ ꯂꯥꯏꯅ ꯃꯥꯡꯍꯟꯕ ꯌꯥꯕ ꯃꯌꯥꯛ ꯀꯟꯕ ꯃꯍꯤ ꯉꯥꯛꯇꯅꯤ꯫ ꯈꯦꯟꯅꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯨꯄꯤꯒꯤ ꯁꯤꯟꯊꯕ ꯃꯤꯠꯀꯤ ꯄꯤꯗ ꯋꯥꯖꯔꯨꯕ ꯑꯩꯈꯣꯏꯗꯤ ꯌꯨ ꯃꯍꯤꯁꯤ ꯊꯛꯂꯒ ꯃꯩꯁꯥꯛꯁꯤ ꯈꯥꯡꯕ ꯇꯥꯕꯅꯤꯅꯦ꯫ ꯊꯛꯆꯤꯜꯂꯨ ꯏꯇꯥꯎ, ꯅꯤꯁꯥ ꯋꯥꯡꯂꯒ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯁꯨꯝ ꯄꯤꯛꯁꯤꯜꯂꯛꯄꯅꯤ꯫ ꯇꯣꯝꯄꯣꯛꯅ ꯈꯔꯒ ꯍꯩꯖꯤꯜꯂꯨ ꯏꯇꯥꯎ, ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯊꯥꯖꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏꯗꯕ ꯄꯣꯠꯁꯛ ꯑꯃꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛꯇ ꯂꯩꯔꯕꯅꯤ꯫ ꯑꯩꯅ ꯉꯁꯤ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯃꯥꯕꯨ ꯊꯥꯖꯔꯨꯕꯒꯤ ꯃꯍꯩꯅꯤꯀꯣ꯫ ꯊꯃꯣꯏ ꯁꯦꯡꯅ ꯃꯥꯒꯤꯗꯃꯛ ꯂꯦꯞꯆꯈꯤꯕ ꯑꯩꯅ ꯉꯁꯤ ꯃꯩꯁꯥꯛꯁꯦ ꯈꯥꯡꯗꯨꯅ ꯃꯩꯅꯨꯡꯗ ꯄꯨꯟꯁꯤ ꯂꯦꯜꯍꯧ, ꯑꯗꯨꯒ ꯂꯧꯅꯝ ꯍꯩꯕꯤ ꯃꯥꯒꯤꯅ ꯑꯅꯧꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯄꯨꯟꯁꯤ꯫ ꯍꯦ ꯅꯨꯡꯁꯤꯕ, ꯃꯁꯤ ꯄꯨꯝꯕ ꯅꯪꯅ ꯑꯣꯏꯍꯟꯕꯅꯤꯀꯣ꯫ ꯏꯃꯥ ꯄꯥꯕꯒꯤ ꯃꯤꯠꯀꯤ ꯃꯅꯤ ꯑꯣꯏꯖꯔꯝꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯩꯇꯥꯟ ꯑꯁꯤꯕꯨ ꯑꯣꯏꯍꯜꯂꯕꯅꯤꯀꯣ꯫ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯁꯛꯎꯗꯕ ꯅꯪꯒ ꯂꯧꯅꯝ ꯍꯩꯕꯤ ꯃꯥꯒꯅ ꯑꯩꯕꯨ ꯃꯩꯅꯨꯡ ꯑꯁꯤꯗ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯊꯔꯝꯕꯅꯤꯀꯣ꯫ ꯃꯨꯊꯤꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯏꯇꯥꯎ, ꯊꯥꯖꯗꯣ ꯑꯩꯅ ꯌꯥꯝ ꯏꯪ ꯇꯞꯄꯤ, ꯊꯣꯠꯆ ꯅꯧꯖꯕꯤ, ꯃꯤꯅꯨꯡꯁꯤꯒ ꯌꯥꯝ ꯂꯩꯕꯤ, ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯅꯨꯄꯤ ꯃꯥꯜꯂꯨꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯍꯦꯛ ꯄꯣꯛꯆꯕ ꯃꯆꯥꯕꯨ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯂꯪꯊꯣꯛꯂꯝꯂꯒ ꯂꯩꯁꯥꯕꯤ ꯁꯥꯗꯨꯅ ꯅꯨꯡꯁꯤ ꯂꯂꯣꯟꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯕꯗꯨꯗꯤ ꯇꯁꯦꯡꯅ ꯉꯛꯄ ꯐꯥꯎꯏꯀꯣ꯫ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯃꯥꯅ ꯃꯃꯥ ꯑꯁꯣꯟꯕꯤꯗꯣ ꯂꯥꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯞꯇꯅ ꯅꯉꯣꯟꯗꯒꯤ ꯂꯧꯈꯤꯕ ꯁꯦꯜꯗꯨꯅ ꯃꯥꯗꯤ ꯑꯋꯨꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯒ ꯑꯩꯈꯣꯏꯗꯒꯤ ꯍꯦꯟꯕ ꯃꯐꯝ ꯑꯃꯗ ꯗꯣꯂꯥꯏ ꯇꯣꯡꯂꯒ ꯆꯠꯈꯤꯕ ꯑꯩꯈꯣꯏꯅ ꯅꯨꯡꯗꯨꯝ ꯇꯥꯕꯗꯧꯅ ꯇꯥꯔꯒ ꯂꯩꯍꯧ꯫ ꯃꯁꯤꯗꯅꯤ ꯅꯨꯄꯥꯗꯤ ꯅꯨꯄꯤꯒꯤ ꯈꯨꯄꯥꯝꯅꯨꯡꯗ ꯍꯤꯡꯉꯦ ꯍꯥꯏꯔꯤꯕꯁꯦ꯫ ꯇꯣꯝꯄꯣꯛꯅ ꯍꯩ ꯀꯨꯆꯨ ꯁꯦꯡꯗꯕ ꯃꯨꯊꯤ, ꯅꯣꯡ ꯇꯥꯔꯒ ꯑꯃꯥꯡꯕ ꯄꯣꯞꯊꯣꯛꯄꯗꯧꯅ ꯍꯧꯈ꯭ꯔꯕ ꯂꯣꯏꯈ꯭ꯔꯕ ꯊꯃꯣꯏ ꯂꯩꯃꯟ ꯀꯥꯡꯕ ꯋꯥꯗꯣ ꯍꯟꯖꯤꯟ ꯍꯟꯖꯤನ್ ꯉꯥꯡꯂꯅꯨ꯫ ꯑꯩ ꯁꯨꯛꯇꯥ ꯇꯥꯅꯤꯡꯗꯦ꯫ ꯆꯝꯂꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯅꯝꯊꯥꯛ ꯇꯧꯔꯝꯂꯒ ꯏꯃꯥ ꯏꯄꯥꯒꯤ ꯀꯥꯟꯅꯗ꯭ꯔꯕ ꯃꯆꯥ ꯑꯣꯏꯍꯟꯕꯤꯔꯝ, ꯑꯗꯨꯒ ꯅꯝꯊꯥꯛ ꯍꯩꯕꯤ ꯃꯥꯅ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯃꯍꯤꯡ ꯑꯃꯗ ꯅꯣꯛꯅ ꯍꯤꯡꯈꯤꯕ꯫ ꯅꯨꯄꯤ ꯍꯥꯏꯕ ꯅꯨꯄꯤꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯁꯨꯛꯊꯥ ꯍꯦꯛ ꯊꯥꯖꯕ ꯉꯝꯂꯔꯣꯏꯗꯕ ꯖꯤꯕꯅꯤ꯫ ꯃꯣꯏꯅ ꯑꯩꯈꯣꯏꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯟꯕꯒꯨꯝ ꯑꯩꯅꯁꯨ ꯃꯣꯏꯕꯨ ꯃꯃꯜ ꯂꯩꯇꯅ ꯈꯜꯂꯤ꯫ ꯍꯧꯖꯤꯛꯁꯨ ꯑꯩꯒꯤ ꯑꯄꯥꯝꯕ ꯅꯨꯄꯤ ꯋꯥꯠꯇꯦ ꯀꯩꯅꯣ꯫ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯋꯥꯜꯍꯩ, ꯅꯆꯤꯟꯗꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯋꯥꯠꯇꯦ ꯀꯥꯏ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯑꯗꯨ ꯂꯩꯅ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯎꯇꯤ ꯆꯒꯦꯝ ꯑꯣꯠꯄꯗꯧꯅ ꯑꯣꯠꯈꯥꯏꯕꯤꯔꯝꯕ ꯅꯨꯄꯤꯗꯣ ꯅꯪꯒꯤ ꯅꯨꯄꯤ ꯃꯌꯥꯝꯗꯨꯅ ꯀꯥꯎꯊꯣꯛꯍꯟꯕ ꯉꯝꯗꯗꯅ ꯅꯠꯇ꯭ꯔꯣ ꯌꯨꯔꯥꯏ ꯆꯨꯔꯒꯅ ꯄꯨꯟꯁꯤ ꯂꯦꯜꯂꯤꯁꯦ꯫ ꯇꯣꯝꯕꯅ ꯌꯥꯔꯦ ꯏꯇꯥꯎꯆꯥ, ꯅꯣꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩ ꯇꯥꯕ ꯉꯝꯗ꯭ꯔꯦ꯫ ꯑꯇꯥꯕ ꯑꯩꯒꯤꯁꯨ ꯈꯔ ꯈꯜꯂꯨ ꯀꯩꯗꯧꯔꯒꯦ꯫ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯁꯣꯏꯕ ꯅꯨꯄꯤ ꯑꯃ ꯊꯦꯡꯅꯔꯒ ꯁꯣꯏꯗ ꯅꯨꯄꯤ ꯁꯤꯊꯕꯒ ꯁꯥꯔꯗꯕ ꯑꯩꯅ ꯅꯨꯄꯤ ꯑꯁꯨꯛ ꯌꯥꯝ ꯀꯣꯏꯔꯛꯄꯁꯦ ꯅꯣꯏꯒꯤ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤ ꯑꯃꯇ ꯌꯥꯎꯗꯦꯀꯣ꯫ ꯆꯝꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯃꯤꯔꯥꯏꯕꯤꯔꯝꯕꯒꯤ ꯃꯣꯏ ꯃꯌꯥꯝꯒꯤ ꯄꯥꯞꯇꯨ ꯄꯨꯅꯤ ꯑꯩꯗꯤ꯫ ꯃꯨꯊꯤꯅ ꯂꯝ ꯀ꯭ꯔꯤꯁꯅ ꯏꯕꯨꯡꯉꯣ, ꯅꯪꯅ ꯀꯣꯏꯕ ꯆꯝꯖꯈ꯭ꯔꯕꯤ ꯅꯨꯄꯤ ꯃꯌꯥꯝꯗꯣ ꯑꯩꯈꯣꯏꯒꯤ ꯇꯣꯡꯂꯞ ꯇꯧꯕ ꯂꯥꯏꯕꯛ ꯑꯁꯤꯗꯗꯤ ꯑꯃꯠꯇꯕꯨ ꯊꯦꯡꯅꯕ ꯐꯪꯖꯗ꯭ꯔꯦ꯫ ꯂꯥꯏꯕꯛ ꯐꯗꯅꯒ ꯊꯦꯡꯅꯕ ꯊꯣꯛꯂꯕꯗꯤ ꯃꯗꯨꯃꯗꯤ ꯁꯣꯏꯗ꯭ꯔꯕꯅꯤ ꯏꯃꯥꯒꯤ ꯃꯃꯧ ꯑꯣꯏꯍꯟꯕ꯫ ꯑꯁꯨꯝꯅ ꯅꯨꯄꯥ ꯃꯈꯣꯏ ꯈꯔꯗꯣ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯀꯟꯃꯟꯈꯤꯕꯅ ꯃꯥꯒꯤ ꯉꯥꯡꯅꯤꯡꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯏꯀꯥꯏ ꯏꯀꯤ ꯂꯩꯇꯅ ꯉꯥꯡꯅꯔꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯁꯅꯥꯍꯟꯕꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯥ ꯇꯣꯝꯄꯣꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯂꯤꯆꯠ ꯁꯥꯖꯠ ꯑꯁꯤꯗ ꯃꯊ꯭ꯋꯥꯏ ꯋꯥꯅ ꯍꯥꯏꯖꯩ꯫ ꯑꯩꯈꯣꯏ ꯃꯄꯥ ꯅꯆꯥꯅꯨꯄꯥꯒꯤ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯑꯁꯦ ꯃꯃꯥ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ, ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯤꯁꯥꯒꯤ ꯏꯄꯥꯛꯇ ꯂꯨꯞꯈꯤꯕꯅ ꯑꯩꯒꯤ ꯏꯁꯥꯒꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯑꯃꯠꯇꯁꯨ ꯃꯃꯥꯏꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯍꯟꯕꯤ, ꯑꯩꯁꯨ ꯃꯄꯥ ꯑꯃ ꯑꯣꯏꯅ ꯏꯆꯥ ꯑꯁꯤꯕꯨ ꯋꯥꯔꯛꯄ ꯌꯥꯕ ꯋꯥꯔꯛꯂꯤ꯫ ꯋꯥꯈꯜ ꯇꯥꯔꯔꯣꯏ ꯍꯥꯏꯅ ꯇꯥꯗ꯭ꯔꯕꯗ ꯑꯩꯅ ꯇꯧꯒꯗꯕꯁꯤꯕꯨ ꯀꯔꯤꯅꯣ?
ꯃꯥꯒꯤ ꯑꯁꯥꯗ ꯁꯣꯜꯂꯕ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤ ꯍꯥꯏꯕ ꯈꯪꯕꯤꯕꯗꯤ ꯂꯥꯏꯔꯗꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯑꯃ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕ ꯃꯆꯦꯠ ꯑꯃ ꯐꯥꯎꯕ ꯃꯁꯥꯁꯤꯗ ꯂꯩꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯃꯄꯥ ꯏꯆꯥ ꯑꯣꯏꯕ ꯃꯈꯣꯏꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯦ ꯈꯪꯂꯕꯗꯤ ꯆꯨꯝꯊꯣꯛꯄꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯊꯧꯅꯤ꯫ ꯑꯗꯨꯅ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯑꯩꯒꯤ ꯏꯆꯥꯅ ꯑꯁꯨꯝꯅ ꯈꯪꯍꯧ ꯊꯛꯇ ꯃꯊꯣꯡ ꯃꯔꯝ ꯈꯪꯗ ꯄꯨꯟꯁꯤ ꯃꯥꯡꯈꯤꯕꯗꯤ ꯑꯩ ꯌꯦꯡꯗꯨꯅ ꯂꯩꯕ ꯉꯝꯂꯣꯏ꯫ ꯑꯗꯨꯅ ꯑꯩꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕꯒꯤ ꯇꯨꯡꯗ ꯏꯆꯥꯁꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯒꯦ ꯍꯥꯏꯅ ꯈꯜꯂꯤ꯫ ꯀꯔꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ? ꯑꯩꯈꯣꯏꯅ ꯐꯥꯎꯕ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯉꯝꯁꯤꯜꯂꯛꯇ꯭ꯔꯕ ꯏꯆꯥꯁꯤꯕꯨ ꯂꯨꯍꯣꯡꯕꯤꯕ? ꯃꯁꯤꯕꯨ ꯑꯐꯕ ꯈꯣꯡꯊꯥꯡꯅꯤ ꯃꯃꯥ꯫ ꯃꯤꯒꯤ ꯃꯆꯥꯗꯨ ꯍꯌꯦꯡ ꯑꯋꯥꯐꯝꯗ ꯇꯥꯔꯣꯏꯗ꯭ꯔꯅꯦ? ꯅꯆꯥꯅꯨꯄꯥꯒꯤ ꯃꯇꯧꯁꯤꯗ ꯑꯐꯕ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯊꯥꯖꯕ ꯉꯝꯗꯦꯀꯣ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯆꯥꯁꯤꯅ ꯀꯩꯔꯣꯏ ꯂꯩꯀꯥꯏ ꯑꯁꯤꯗ ꯀꯔꯤ ꯀꯔꯝꯕ ꯂꯤꯆꯠ ꯁꯥꯖꯠ ꯆꯠꯂꯤ ꯍꯥꯏꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯏ꯫ ꯅꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯇ ꯇꯥꯕꯗ ꯇꯤꯟ ꯁꯤꯠꯅꯗꯕ ꯃꯤ ꯐꯥꯎꯕ ꯌꯥꯎꯁꯤꯜꯂꯛꯇ꯭ꯔꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯕꯗ ꯃꯆꯥꯅꯨꯄꯤ ꯄꯤꯅꯤꯡꯒꯗꯕ ꯀꯔꯝꯕ ꯃꯃꯥ ꯃꯄꯥꯅꯣ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯁꯤꯕꯣ? ꯃꯈꯣꯏ ꯃꯄꯥ ꯂꯩꯀꯥꯏ ꯃꯌꯥꯝ ꯑꯁꯤꯅ ꯏꯆꯥꯕꯨ ꯊꯤꯅ ꯆꯩꯅꯔꯦ ꯉꯥꯡꯅꯔꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯁꯨ ꯈꯪꯁꯤꯟ ꯎꯁꯤꯟꯅꯗ ꯇꯨꯃꯤꯟ ꯂꯩꯊꯣꯛꯂꯒ ꯏꯆꯥꯁꯤꯕꯨ ꯄꯨꯃꯥꯡ ꯃꯥꯡꯍꯜꯂꯁꯤ ꯍꯥꯏꯔꯤꯕ꯭ꯔꯣ? ꯏꯆꯥꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧꯗꯤ ꯃꯃꯥ ꯑꯩꯅ ꯐꯪꯅꯕ ꯁꯣꯏꯗꯅ ꯊꯤꯒꯅꯤ꯫ ꯑꯁꯨꯝꯅ ꯀꯩꯁꯨ ꯇꯧꯔꯝꯕ ꯏꯆꯥ ꯅꯠꯇꯦ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯤ ꯑꯃ ꯊꯤꯈꯤꯕꯗꯨꯅ ꯑꯁꯨꯝꯅ ꯑꯣꯏꯍꯟꯈꯤꯕꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯁꯤꯟꯕꯤꯔꯕꯗꯤ ꯏꯆꯥꯁꯦ ꯁꯣꯏꯗꯅ ꯍꯥꯟꯅꯒꯨꯝ ꯋꯥꯈꯜ ꯇꯥꯔꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯃꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕ ꯍꯥꯏꯕꯁꯤꯃꯛꯇꯕꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯃꯇꯥꯡ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯄꯨꯅꯔꯛꯂꯤꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯒꯤ ꯏꯆꯥꯒꯤꯁꯨ ꯑꯍꯣꯡꯕ ꯁꯣꯏꯗꯅ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯃꯃꯥꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯅꯤ꯫ ꯐꯔꯦ ꯐꯔꯦ, ꯅꯪꯅ ꯑꯗꯨ ꯌꯧꯅ ꯊꯥꯖꯔꯕꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨꯃꯛ ꯄꯥꯡꯊꯣꯛ꯫ ꯑꯗꯨꯒꯅꯤ ꯃꯃꯥ, ꯍꯌꯦꯡ ꯐꯠꯇ ꯅꯨꯡꯗ ꯊꯣꯛꯂꯕꯗꯤ ꯃꯗꯨꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛ ꯅꯪ ꯅꯇꯣꯝꯇꯅ ꯄꯨꯒꯗꯕꯅꯤꯀꯣ꯫ ꯑꯣ ꯊꯣꯛꯅꯤꯡꯕ ꯃꯈꯩ ꯊꯣꯛꯂꯁꯅꯨ, ꯏꯆꯥꯒꯤꯗꯃꯛ ꯃꯃꯥ ꯑꯩꯅ ꯂꯣꯏꯅ ꯄꯨꯖꯔꯒꯦ꯫ ꯃꯈꯣꯏ ꯃꯄꯥꯗꯤ ꯏꯆꯥ ꯐꯠꯇ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯨꯝꯂꯒ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ꯫ ꯅꯨꯄꯥ ꯅꯈꯣꯏꯁꯦ ꯇꯁꯦꯡꯅ ꯃꯤꯠꯅ ꯎꯕ ꯃꯍꯤꯛ ꯃꯈꯜ ꯑꯃꯅꯤꯀꯣ꯫ ꯏꯆꯥ ꯐꯔꯒꯅ ꯍꯔꯥꯎꯕ, ꯀꯔꯤꯒꯨꯝꯕ ꯏꯆꯥꯗꯨꯅ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯑꯃ ꯍꯦꯛ ꯇꯧꯔꯨꯔꯒꯅ ꯃꯃꯥ ꯀꯔꯤꯅꯨꯡꯒꯤ ꯏꯃꯤꯠꯁꯤꯗ ꯏꯆꯥ ꯎꯔꯨꯕꯅꯣꯗꯣ ꯍꯦꯛ ꯌꯧꯏꯗ ꯑꯩ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗ ꯃꯁꯥꯒꯤꯗꯃꯛ ꯃꯃꯧ ꯄꯥꯝꯂꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯄꯅꯤ꯫ ꯈꯪꯗ꯭ꯔꯦꯗ ꯁꯥꯟꯇꯤ ꯏꯕꯦꯝꯃ, ꯃꯤꯔꯣꯟꯅꯒ ꯂꯩꯇꯕꯅꯦ ꯏꯆꯦꯁꯤ ꯏꯃꯧ ꯄꯥꯝꯂꯕꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏꯅꯦꯅ ꯇꯧꯔꯤꯁꯤꯁꯨ ꯏꯆꯥꯒꯤ ꯏꯃꯧ ꯑꯣꯏꯕ ꯌꯥꯕ ꯅꯨꯄꯤ ꯑꯃꯇꯕꯨ ꯎꯗꯦ꯫ ꯊꯃꯣꯏꯁꯤꯅ ꯈꯤꯇꯪ ꯈꯣꯏꯗꯥꯖꯕꯤ ꯑꯃꯇ ꯊꯦꯡꯅꯔꯕꯗꯤ ꯏꯃꯧ ꯍꯥꯏꯕ ꯍꯦꯛꯇ ꯆꯪꯂꯒꯦ ꯍꯥꯏꯗꯅ ꯏꯆꯦꯗꯤ ꯆꯞ ꯌꯨꯡꯅ ꯂꯦꯞꯂꯕꯅꯤ꯫ ꯀꯔꯤꯅꯣꯗ ꯏꯆꯦ, ꯑꯁꯨꯛ ꯆꯥꯎꯈ꯭ꯔꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗꯕꯨ ꯏꯆꯦꯒꯤ ꯅꯃꯧ ꯀꯔꯤꯒꯤ ꯐꯪꯂꯣꯏ? ꯂꯟ ꯊꯨꯝ ꯍꯥꯏꯔꯦ ꯆꯥꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕꯅ ꯂꯣꯏꯁꯤꯟꯕ ꯉꯝꯂꯣꯏꯗꯕ ꯃꯑꯣꯡꯗ ꯄꯩꯗꯨꯅ ꯊꯝꯕꯤꯔꯦ꯫ ꯃꯁꯤꯗꯕꯨ 이몽ꯁꯤꯗ ꯃꯧ ꯑꯣꯏꯕꯤꯌꯨ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯂꯣꯏꯗꯕ ꯑꯃꯠꯇ ꯂꯩꯇꯦꯀꯣ꯫ ꯏꯆꯦꯅ ꯃꯇꯤꯛ ꯆꯥꯗꯦ ꯈꯟꯗꯨꯅ ꯏꯃꯧ ꯑꯣꯏꯕ ꯄꯥꯝꯗꯕꯗꯨꯝ ꯑꯣꯏꯔꯤꯅꯤ꯫ ꯇꯁꯦꯡꯅ ꯏꯆꯥꯅꯨꯄꯤꯒ ꯄꯣꯛꯂꯝꯂꯕꯗꯤ ꯏꯆꯦꯅ ꯄꯥꯝꯗꯦ ꯍꯥꯏꯔꯁꯨ ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯁꯦ ꯅꯃꯧ ꯑꯣꯏꯕꯤꯗꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯍꯦꯛꯇ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯂꯒꯅꯦ ꯆꯔꯥ ꯍꯦꯜꯂꯝꯒꯗꯕꯅꯤ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯂꯒ꯫ ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯕ ꯋꯥꯁꯤꯕꯨ ꯅꯪꯅꯗꯤ ꯑꯩꯈꯣꯏꯒ ꯃꯇꯝ ꯁꯥꯡꯅ ꯀꯨꯏꯅ ꯂꯣꯏꯅꯔꯛꯄꯅꯤꯅ ꯅꯆꯦ ꯑꯩꯒꯤ ꯏꯒꯨꯜ ꯈꯪꯗꯨꯅ ꯍꯥꯏꯔꯤꯕ꯫ ꯑꯗꯨ ꯁꯥꯟꯇꯤ, ꯂꯩꯀꯥꯏ ꯃꯤꯁꯤꯡꯁꯦ ꯑꯣꯟꯊꯣꯛꯅ ꯃꯕꯨꯛꯆꯦꯜ ꯄꯤꯛꯃꯟꯈ꯭ꯔꯦ꯫ ꯑꯩꯈꯣꯏꯕꯨ ꯃꯣꯏꯅ ꯃꯤ ꯑꯣꯏꯅ ꯎꯕꯤꯕ ꯅꯠꯇꯦ꯫ ꯏꯆꯥꯅꯨꯄꯥꯗꯣ ꯌꯨ ꯈꯔ ꯊꯛꯆꯕꯁꯤꯗ ꯑꯗꯨꯅꯤꯒ ꯑꯗꯥꯅꯤꯒ ꯍꯥꯏꯗꯅ ꯑꯃꯨꯛꯇꯣꯏꯕ ꯂꯣꯏꯔꯄꯣꯠꯅꯤ꯫ ꯃꯣꯏꯅ ꯅꯠꯇꯕ ꯄꯥꯎ ꯀꯌꯥ ꯁꯟꯗꯣꯛꯄꯤꯔꯤꯕ꯫ ꯍꯦꯔꯛꯏꯁꯦ, ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯕꯨ ꯅꯤꯁꯥ ꯆꯥꯗꯕ ꯌꯨ ꯊꯛꯇꯕ ꯅꯨꯄꯥꯕꯨ ꯂꯩꯔꯤꯕ꯭ꯔꯣ? ꯍꯤꯗꯥꯛ ꯇꯧꯅꯕ ꯊꯤꯔꯕꯁꯨ ꯐꯪꯗ꯭ꯔꯕꯅꯤ꯫ ꯏꯆꯥ ꯇꯣꯝꯄꯣꯛꯅ ꯌꯨ ꯊꯛꯄꯗꯤ ꯀꯥꯏꯗꯦ ꯀꯩꯅꯣ, ꯀꯥ ꯍꯦꯟꯅ ꯉꯥꯎꯁꯤꯟ ꯐꯩꯖꯤꯟꯅꯗꯅ ꯇꯧꯕꯁꯨ ꯑꯣꯏꯔꯝꯃꯣꯏ꯫ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯃꯌꯥꯝ ꯄꯨꯟꯕꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯈꯔ ꯇꯧꯕ ꯑꯣꯏꯔꯤꯅꯤꯗ꯫ ꯏꯆꯦ ꯍꯣꯏꯅ ꯋꯥꯠꯇ ꯄꯥꯗꯅ ꯂꯩꯕꯁꯤꯗ ꯀꯜꯂꯛꯇꯅ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯑꯋꯥ ꯑꯅꯥ ꯇꯥꯔꯒ ꯁꯦꯜ ꯊꯨꯝ ꯄꯨꯔꯝꯗꯥꯏꯗꯗꯤ ꯏꯆꯦ ꯍꯣꯏꯒꯤ ꯅꯈꯣꯡꯗ ꯇꯨꯁꯤꯟꯅꯗꯅ ꯃꯇꯦꯡ ꯅꯤꯔꯝꯒꯅꯤꯅꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯁꯦꯜ ꯁꯤꯡꯕ ꯉꯝꯗ꯭ꯔꯒ ꯃꯤꯒꯤ ꯃꯆꯥꯒꯁꯨ ꯃꯣꯏꯅ ꯑꯃꯨꯛ ꯄꯥꯎꯊꯣꯛꯄꯤꯔꯤꯕ꯫ ꯁꯅꯥꯍꯟꯕꯤꯅ ꯑꯗꯨꯅꯤ ꯁꯥꯟꯇꯤ, ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯦ꯫ ꯁꯦꯜ ꯄꯨꯔꯝꯗꯥꯏꯗꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯀꯞꯄꯋꯣ ꯂꯥꯎꯕꯋꯣ ꯏꯆꯦꯅꯒ ꯃꯤꯒꯤ ꯑꯋꯥꯕ ꯌꯦꯡꯕ ꯉꯝꯗꯕꯅꯦ ꯊꯣꯛ ꯍꯦꯛꯇ ꯄꯤꯊꯣꯛꯈꯤꯅꯤ꯫ ꯃꯁꯤꯗꯁꯨ ꯑꯌꯥꯝꯕ ꯃꯤꯅ ꯎꯁꯤꯠꯇ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯏꯆꯦ, ꯅꯪ ꯅꯕꯨꯛꯆꯦꯜ ꯌꯥꯝ ꯆꯥꯎꯃꯜꯂꯤ꯫ ꯂꯩꯀꯥꯏꯁꯦ
ꯃꯑꯣꯡ ꯑꯃ ꯇꯧꯔꯤ ꯍꯥꯏꯔꯕꯗꯤ ꯍꯩꯅ ꯁꯤꯡꯅ ꯃꯤ ꯂꯣꯏꯅꯧꯀꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯦ ꯉꯝꯂꯕ ꯃꯤ ꯌꯥꯝ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨꯗꯤ ꯈꯖꯤꯛꯇꯪ ꯉꯥꯏꯔꯦꯗ ꯂꯩꯀꯥꯏꯁꯤꯗ ꯏꯆꯥꯒꯤ ꯃꯇꯥꯡꯗ ꯅꯠꯇꯕ ꯃꯤꯋꯥ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯦ ꯌꯨꯝꯁꯤꯗ ꯏꯃꯧ ꯑꯃ ꯍꯦꯛ ꯂꯥꯛꯄꯒ ꯃꯌꯥ ꯀꯣꯡꯒꯣꯟ ꯀꯥꯔꯒ ꯇꯣꯛꯀꯗꯕ ꯅꯪꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯑꯩꯗꯤ ꯊꯥꯏꯅꯗꯒꯤ ꯃꯤꯅ ꯏꯊꯛꯇ ꯋꯥ ꯉꯥꯡꯕ ꯀꯌꯥ ꯍꯩꯅꯗꯦ ꯑꯗꯨꯅ ꯊꯕꯛꯅ ꯑꯃꯨꯛꯇꯪꯗꯤ ꯎꯠꯀꯦ ꯍꯥꯏꯗꯨꯅ ꯏꯆꯦꯁꯨ ꯇꯥꯟꯖꯥ ꯉꯥꯏꯔꯝꯂꯤꯕꯅꯤꯗ ꯍꯩꯃ ꯏꯆꯦ ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩ ꯚꯥꯞꯄꯨ ꯑꯣꯏꯁꯤꯜꯂꯨꯗꯦ ꯑꯩꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯂꯩꯌꯦ ꯃꯕꯨꯛ ꯃꯄꯥꯎ ꯑꯗꯨꯝ ꯏꯪ ꯇꯞꯄꯤ ꯃꯁꯛ ꯃꯇꯧꯒꯁꯨ ꯌꯥꯝ ꯐꯖꯩ ꯈꯨꯜꯁꯤꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯅꯧꯅꯤ ꯏꯆꯦꯅꯗꯤ ꯈꯪꯂꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯗꯨꯒꯤ ꯑꯉꯥꯡꯗꯣ ꯏꯆꯦꯅ ꯑꯃꯨꯛꯇꯪ ꯌꯦꯡꯍꯟꯅꯤꯡꯉꯤ ꯏꯆꯦꯅ ꯄꯥꯝꯕ ꯄꯥꯝꯗꯕ ꯍꯥꯏꯕꯗꯨꯅ ꯏꯆꯦꯒ ꯇꯥꯗꯒꯤꯒꯤ ꯃꯣꯠꯅꯤꯗꯣ ꯉꯥꯏꯈꯣꯅꯦ ꯁꯥꯟꯇꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯈꯟꯅꯕ ꯌꯥꯔꯤꯅꯦ ꯅꯪꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯁꯨ ꯑꯄꯥꯝꯕ ꯁꯣꯏꯗꯅ ꯑꯣꯏꯒꯗꯕ ꯃꯥꯟꯈ꯭ꯔꯦꯗ ꯏꯆꯦ ꯅꯨꯄꯤ ꯃꯆꯥꯗꯨꯕꯨꯗꯤ ꯌꯥꯝꯅ ꯐꯕ ꯅꯨꯄꯤ ꯃꯆꯥꯅꯤꯗ ꯈꯪꯗ ꯍꯩꯇꯕꯗꯨꯗꯤ ꯌꯨꯝꯁꯤꯗ ꯂꯥꯛꯂꯒ ꯏꯆꯦꯅ ꯅꯈꯨꯠ ꯆꯥꯅ ꯋꯥꯔꯛ ꯋꯥꯇꯦꯝꯂꯒ ꯂꯣꯏꯔꯦ ꯏꯆꯦꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕꯗ ꯑꯣꯟꯈꯠꯇꯨꯅ ꯈꯨꯝꯂꯛꯀꯗꯕ ꯃꯤꯗꯥꯒ ꯅꯠꯇꯦ ꯑꯣꯟꯊꯣꯛꯅ ꯊꯛꯁꯤ ꯈꯥꯁꯤ ꯂꯩꯈ꯭ꯔꯕ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯏꯗꯣꯝꯆꯥ ꯍꯥꯏꯕꯗꯒꯤ ꯍꯦꯟꯕ ꯅꯠꯇꯦ ꯑꯗꯅꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤ ꯏꯃꯨꯡꯗꯣ ꯏꯆꯦꯍꯣꯏꯒ ꯌꯦꯡꯅꯕꯗꯗꯤ ꯌꯥꯝꯅ ꯈꯦꯟꯅꯕ ꯍꯥꯏꯗꯣ ꯍꯦꯛ ꯑꯣꯏꯕꯗꯨꯗ ꯑꯩꯁꯨ ꯋꯥꯐꯝꯁꯦ ꯍꯧꯗꯣꯛꯄꯗ ꯈꯤꯇꯪ ꯐꯖ ꯐꯥꯠꯇ꯭ꯔꯕ ꯑꯗꯨꯅ ꯅꯍꯥꯟ ꯃꯈꯩ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯁꯤꯜꯂꯕꯅꯤ ꯍꯦꯔꯥ ꯁꯥꯟꯇꯤ ꯑꯁꯨꯛ ꯀꯨꯏꯅ ꯂꯣꯏꯅ ꯇꯤꯟꯅꯔꯛꯂꯕ ꯑꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯄꯨꯛꯆꯦꯜ ꯌꯧꯅ ꯈꯪꯗ꯭ꯔꯤ ꯅꯨꯄꯤ ꯃꯆꯥꯗꯣ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯜꯂꯨꯁꯤ ꯑꯩꯅꯕꯨ ꯏꯃꯥ ꯑꯣꯏꯕ ꯍꯦꯛ ꯄꯥꯝꯈ꯭ꯔꯕ ꯑꯗꯨꯛ ꯍꯛꯅ ꯋꯥ ꯈꯪꯗꯕꯤ ꯅꯨꯄꯤꯗꯤ ꯅꯠꯇꯦꯗ ꯑꯩꯁꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯀꯔꯤꯒꯨꯝꯕꯤ ꯑꯃꯠꯇ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯨꯗ ꯃꯊꯥ ꯁꯥꯍꯜꯂꯣꯏ ꯑꯩꯅ ꯈꯨꯗꯤꯡꯃꯛ ꯐꯅꯕ ꯁꯤꯟꯒꯦ ꯅꯆꯦꯒꯤ ꯑꯄꯥꯝꯕꯁꯤꯗ ꯐꯪꯍꯜꯂꯨ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤꯅ ꯃꯄꯥ ꯁꯨꯝꯂꯕꯗꯤ ꯏꯆꯦꯅ ꯅꯪꯒꯤꯗꯃꯛ ꯀꯔꯤ ꯇꯧꯔꯛꯀꯅꯤꯗꯨꯁꯨ ꯅꯁꯥꯅ ꯑꯗꯨꯝ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯤꯕꯅꯤ ꯅꯪꯁꯨ ꯁꯅꯥꯍꯟꯕꯤꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨ ꯇꯥꯕꯗ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯔꯇꯕꯨ ꯐꯪꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯖꯔꯤꯕ ꯁꯥꯟꯇꯤꯒꯤ ꯃꯐꯝꯗꯗꯤ ꯏꯔꯨꯖꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥ ꯇꯦꯛꯄ ꯍꯥꯏꯗꯨ ꯍꯦꯛ ꯊꯣꯛꯂꯔꯦ ꯁꯅꯥꯍꯟꯕꯤꯒꯤ ꯃꯆꯥꯅꯨꯄꯥ ꯇꯣꯡꯄꯣꯛ ꯑꯁꯤ ꯀꯔꯝꯕ ꯃꯤꯅꯣ ꯍꯥꯏꯕ ꯃꯥ ꯃꯁꯛ ꯃꯨꯟꯅ ꯈꯪꯏ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯁꯅꯥꯍꯟꯕꯤ ꯁꯦꯜ ꯄꯥꯏꯔꯦ ꯑꯋꯥꯠꯄ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯦ ꯃꯇꯥꯒꯨꯝ ꯃꯉꯛ ꯌꯥꯝꯅ ꯀꯟꯕꯤ ꯃꯥꯒꯤ ꯃꯌꯣꯛꯇ ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ ꯅꯄꯜ ꯆꯥꯎꯕꯤꯅꯤ ꯍꯥꯏꯕꯁꯨ ꯃꯥꯅ ꯆꯞ ꯆꯥꯅ ꯈꯪꯏ ꯃꯁꯤ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯃꯥꯒꯤ ꯑꯣꯏꯖ ꯑꯣꯏꯊꯛ ꯈꯔꯗ ꯐꯪꯂꯒ ꯂꯣꯏꯔꯦ ꯈꯜꯂꯗꯨꯅ ꯅꯤꯡꯊꯤꯒꯤ ꯃꯌꯨꯝꯗ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯒꯤ ꯃꯃꯥ ꯃꯄꯥꯕꯨ ꯊꯦꯝꯂꯤ ꯇꯥꯗꯒ ꯏꯆꯦꯒ ꯑꯩꯅ ꯉꯁꯤ ꯍꯧꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯦ ꯇꯔꯥꯏꯅꯒꯗꯤ ꯈꯟꯕꯤꯅꯨꯀꯣ ꯏꯆꯥ ꯅꯤꯉꯣꯜꯅ ꯇꯨꯡꯉꯥꯏ ꯌꯥꯏꯐꯕ ꯋꯥꯠꯇ ꯄꯥꯗꯕ ꯏꯃꯨꯡꯗ ꯂꯩꯈꯤꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯒꯤ ꯑꯄꯥꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥ ꯑꯃ ꯍꯦꯛꯇ ꯄꯥꯛ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯦꯒ ꯇꯥꯗꯒ ꯃꯨꯟꯅ ꯋꯥꯈꯜ ꯇꯧꯕꯤꯌꯨ ꯍꯥꯏꯁꯤꯗ ꯂꯩꯔꯤꯌꯦ ꯑꯩꯒꯤ ꯋꯥꯗꯤ ꯊꯕꯥꯅ ꯁꯥꯟꯇꯤꯌꯥ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯂꯥꯏꯕꯛ ꯐꯔꯤꯕ ꯑꯗꯨꯕꯨ ꯏꯆꯥꯅꯨꯄꯤ ꯅꯤꯡꯊꯤ ꯑꯁꯤꯗꯤ ꯏꯟꯈꯠꯂꯛꯄꯗ ꯉꯥꯏꯔꯤ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕ ꯏꯆꯥ ꯑꯁꯤꯕꯨ ꯀꯝꯗꯧꯅ ꯃꯤꯒꯤ ꯏꯃꯨꯡ ꯑꯃꯗ ꯃꯧ ꯑꯣꯏꯔꯨꯁꯨ ꯍꯥꯏꯅ ꯊꯥꯔꯨꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯩꯈꯣꯏꯗꯤ ꯈꯨꯜ ꯑꯁꯤꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯅꯧꯅꯤ ꯃꯤꯆꯪ ꯁꯪꯒ ꯍꯥꯏꯔꯦ ꯂꯩꯕ ꯅꯠꯇꯕꯁꯤꯗ ꯍꯌꯦꯡ ꯃꯤꯃꯥꯡꯗ ꯆꯣꯞꯇꯅ ꯇꯣꯛꯀꯅꯤꯗ ꯏꯆꯥꯁꯤ ꯑꯉꯥꯡꯁꯨ ꯑꯣꯏꯔꯤ ꯃꯇꯝ ꯈꯔ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯩꯖꯈꯤꯁꯅꯨꯗ ꯍꯣꯏ ꯏꯆꯦꯍꯣꯏꯒꯤ ꯃꯤꯠꯇ ꯑꯩꯈꯣꯏ ꯅꯤꯡꯊꯤꯁꯦ ꯄꯤꯛꯇ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯑꯣꯏꯅ ꯎꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯍꯥꯏꯗꯣ ꯐꯥꯔꯕꯅꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯊꯣꯡ ꯈꯪꯗꯕ ꯅꯨꯄꯥꯒ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯈꯤꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤꯅ ꯍꯦꯟꯅ ꯐꯅꯤꯀꯣ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯅ ꯏꯆꯥꯁꯤꯡꯕꯨ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯍꯜꯂꯣꯏꯒꯦ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯈꯨꯠꯇ ꯂꯣꯏꯅ ꯂꯩꯕꯅꯤ ꯅꯤꯡꯊꯤꯅꯒ ꯃꯁꯛ ꯃꯇꯧ ꯐꯖꯔꯦ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯤꯕ ꯍꯧꯁꯤꯟ ꯐꯩꯖꯤꯟꯅꯕ ꯅꯨꯄꯥ ꯃꯌꯥꯝꯁꯤꯒ ꯑꯩꯗꯤ ꯄꯥꯈꯠꯇꯕ ꯉꯝꯗꯦꯀꯣ ꯏꯆꯦ ꯈꯪꯗ꯭ꯔꯦꯗ ꯁꯥꯟꯇꯤ ꯏꯆꯥ ꯅꯤꯉꯣꯜ ꯄꯣꯛꯂꯤꯕ ꯑꯩꯈꯣꯏꯁꯨ ꯂꯩꯐꯝ ꯈꯪꯕ ꯅꯠꯇꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯀꯤ ꯄꯥꯎ ꯃꯌꯥꯝꯁꯤ ꯇꯥꯕꯗ ꯇꯨꯕꯨ ꯆꯨꯡꯏ ꯅꯣꯡꯃꯒꯤ ꯏꯆꯥꯅꯒ ꯃꯄꯨꯡ ꯃꯔꯩ ꯁꯨꯝ ꯐꯖꯤꯜꯂꯛꯄꯅꯤ ꯑꯣ ꯏꯆꯦꯒꯤ ꯁꯥꯔꯤꯕ ꯃꯊꯥꯗꯣ ꯀꯣꯛꯅꯕ ꯋꯥꯐꯝꯅꯦ ꯅꯅꯥꯎꯅ ꯍꯧꯗꯣꯛꯆꯔꯤꯕꯁꯦ ꯑꯩꯅ ꯈꯪꯅꯩ ꯆꯥꯅꯩ ꯍꯥꯏꯗꯨꯅ ꯄꯪꯍꯥꯏ ꯍꯥꯏꯕ ꯅꯠꯇꯦ ꯏꯆꯦꯗꯣ ꯅꯣꯡꯃ ꯌꯨꯝꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯀꯦ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗ ꯀꯔꯝꯕ ꯃꯤꯗꯥꯅꯣ ꯍꯥꯏꯕ ꯏꯆꯦꯒ ꯇꯥꯗꯒꯅ ꯑꯗꯨꯝ ꯈꯪꯂꯗꯕꯅꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯕ ꯏꯆꯦꯅꯤ
ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯗ ꯂꯩꯀꯥꯏꯁꯤꯗ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯐꯔꯦꯁꯦ, ꯍꯣꯔꯦꯟ ꯅꯪ ꯇꯥꯗꯒ ꯑꯃꯨꯛꯇ ꯀꯨꯞꯅ ꯋꯥꯇꯥꯅꯔꯒ ꯃꯔꯣꯜ ꯑꯃ ꯍꯥꯏꯔꯛꯂꯒꯦ꯫ ꯍꯣꯏ ꯏꯆꯦ, ꯑꯗꯣ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯡꯉꯥꯏꯕ ꯄꯥꯎꯗꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯁꯤꯗ ꯂꯩꯔꯦꯀꯣ ꯏꯆꯦ ꯑꯩꯒꯤ ꯋꯥꯗꯤ꯫ ꯑꯁꯨꯝꯅ ꯁꯥꯟꯇꯤ ꯆꯠꯈ꯭ꯔꯕꯗ ꯊꯕꯥꯅ "ꯃꯈꯣꯏ ꯃꯄꯥ, ꯁꯥꯟꯇꯤꯅ ꯍꯧꯗꯣꯛꯂꯝꯂꯤꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯝꯗꯧꯁꯤ ꯍꯥꯏꯕꯅꯣ? ꯏꯆꯥ ꯅꯤꯡꯊꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯅꯤ ꯃꯥꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯍꯧꯗꯣꯛꯂꯤꯕꯁꯤ꯫ ꯑꯩꯁꯨ ꯈꯜꯂꯤꯕꯅꯤ ꯃꯃꯥ, ꯏꯆꯥ ꯅꯤꯡꯊꯤꯁꯤ ꯑꯩꯈꯣꯏꯒꯤ ꯏꯃꯤꯠꯇ ꯄꯤꯛꯅ ꯎꯔꯕꯁꯨ ꯑꯎꯕꯁꯤꯡꯒꯤ ꯃꯃꯤꯠꯇꯗꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯕꯅꯤ꯫ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯍꯌꯦꯡ ꯑꯩꯈꯣꯏꯅ ꯏꯆꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯕꯁꯨ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯑꯗꯨꯅ ꯃꯅꯨꯡ ꯃꯇꯝ ꯆꯥꯔꯤꯉꯩꯁꯤꯗ ꯍꯧꯖꯤꯛ ꯁꯥꯟꯇꯤꯅ ꯍꯧꯗꯣꯛꯂꯝꯕ ꯋꯥꯐꯝꯗꯣ ꯑꯌꯥꯕ ꯄꯤꯈ꯭ꯔꯁꯤꯔ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯏꯌꯦ ꯃꯃꯥ꯫ ꯑꯗꯨꯒꯤ ꯋꯥꯗꯤ ꯑꯩꯁꯨꯅꯦ ꯃꯄꯥ꯫ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯍꯣꯠꯅꯕ ꯑꯁꯤ ꯐꯥꯎꯕ ꯆꯔꯥ ꯑꯅꯤ ꯁꯨꯅ ꯏꯆꯥꯁꯤꯡꯁꯦ ꯃꯕꯨꯛ ꯊꯟꯅ ꯆꯥꯕ ꯋꯥꯅ ꯊꯣꯛꯂꯤ꯫ ꯏꯆꯥ ꯅꯤꯡꯊꯤꯅ ꯋꯥꯇ ꯄꯥꯗꯅ ꯂꯩꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯦ ꯈꯔꯗ ꯑꯣꯏꯔꯁꯨ ꯀꯣꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯈꯜꯂꯤꯕꯅꯤ꯫ ꯄꯣꯛꯄꯗꯒꯤ ꯃꯅꯤꯡ ꯊꯨꯡꯖꯔꯛꯇ꯭ꯔꯕ ꯏꯆꯥ ꯅꯤꯡꯊꯤꯒꯤ ꯄꯨꯟꯁꯤꯁꯦ ꯑꯐꯕ ꯅꯨꯡꯉꯥꯏꯕꯗ ꯃꯁꯔꯨꯛ ꯑꯣꯏꯍꯟꯅꯤꯡꯉꯤꯗꯣ꯫ ꯃꯃꯥ ꯑꯩꯅ ꯏꯆꯥꯒꯤꯗꯃꯛ ꯋꯥꯖꯕꯁꯦ ꯃꯄꯨ ꯃꯥꯅ ꯎꯗꯤ ꯎꯕꯤꯔꯤꯕ ꯖꯥꯠꯅꯤꯀꯣ ꯃꯈꯣꯏ ꯃꯄꯥ꯫ ꯑꯁꯨꯝꯅ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯜꯂꯤ, ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯏꯃꯨꯡꯅꯤ ꯍꯥꯏꯗꯨꯅ ꯁꯥꯟꯇꯤꯅ ꯑꯐ ꯑꯐꯕ ꯄꯥꯎ ꯀꯌꯥ ꯇꯝꯂꯕꯅꯤꯅ ꯃꯆꯥ ꯅꯤꯡꯉꯣꯜꯕꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯍꯟꯅꯤꯡꯕ ꯍꯥꯏꯕꯁꯤꯗꯤ ꯅꯤꯡꯉꯣꯜ ꯄꯣꯛꯂꯤꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯃꯈꯣꯏꯒꯤ ꯄꯥꯝꯖꯕꯅꯤꯗꯣ꯫ ꯈꯨꯜ ꯑꯁꯤꯗ ꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤꯕ ꯃꯤꯅꯧꯒ ꯑꯣꯏꯕꯅꯦ ꯁꯥꯟꯇꯤꯅ ꯍꯥꯏꯔꯤꯕ ꯃꯈꯩꯁꯨ ꯊꯥꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯁꯅꯥꯍꯟꯕꯤ ꯃꯥꯅꯁꯨ ꯅꯤꯡꯊꯤꯒꯤ ꯏꯪ ꯇꯞꯄ ꯃꯁꯛ ꯃꯇꯧ ꯐꯖꯕꯗꯨ ꯎꯕꯗ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯂꯗꯨꯅ ꯂꯩꯁꯤ ꯂꯩꯊꯣꯟꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯍꯥꯏꯗꯨꯅ ꯊꯦꯝꯕꯗ ꯏꯃꯨꯡ ꯃꯁꯦꯜ ꯑꯋꯥꯠ ꯑꯄꯥ ꯇꯥꯟꯅꯗꯨꯅ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯀꯟꯅ ꯁꯤꯜꯂꯤ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯇꯣꯝꯄꯣꯛꯇꯤ ꯃꯃꯥꯅ ꯃꯥꯒꯤ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕꯁꯤ ꯌꯥꯅꯤꯡꯗ꯭ꯔꯗꯨꯅ "ꯏꯃꯥ, ꯀꯔꯤꯒꯤꯅꯣ ꯏꯃꯥꯅ ꯑꯩꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯂꯨꯍꯣꯡꯅꯕ ꯁꯤꯟꯕꯤꯔꯤꯕꯁꯦ? ꯍꯌꯦꯡ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯅꯤꯡꯗ꯭ꯔꯕꯗꯤ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯇꯣꯛꯍꯧꯕꯅ ꯄꯨꯝꯅꯃꯛꯀꯤ ꯑꯐꯕ ꯑꯣꯏꯅꯤ꯫ ꯍꯩ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯊꯕꯛ ꯑꯁꯤꯗ ꯅꯪꯅ ꯑꯄꯥꯝ ꯄꯥꯝꯗ ꯍꯥꯏꯕꯒꯤ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯦ꯫ ꯃꯔꯝꯗꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯂꯤꯕ ꯏꯆꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯁꯤꯜꯂꯤꯕ ꯄꯨꯝꯕꯁꯨ ꯏꯃꯨꯡ ꯑꯁꯤꯒꯤ ꯇꯨꯡꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯅꯍꯥꯛ ꯈꯛꯇ ꯏꯃꯨꯡ ꯑꯁꯤ ꯂꯩꯈꯥ ꯇꯥꯅ ꯃꯥꯡꯕꯗ ꯅꯠꯇꯅ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯄꯗꯤ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗ ꯀꯩꯗꯧꯅꯨꯡꯗ ꯌꯥꯔꯣꯏ꯫ ꯏꯃꯥ, ꯅꯆꯥꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅ ꯊꯕꯛ ꯇꯧꯕꯤꯌꯨ꯫ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯩ ꯄꯨꯟꯁꯤ ꯆꯨꯞꯄ ꯍꯤꯡꯃꯤꯟꯅꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩ ꯏꯁꯥꯒꯤ ꯄꯨꯟꯁꯤꯗꯤ ꯑꯩꯅ ꯍꯤꯡꯅꯤꯡꯕ ꯃꯑꯣꯡꯗ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤ ꯍꯥꯏꯕ ꯖꯤꯕꯁꯦ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯗꯕ ꯄꯣꯠꯁꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯀꯣꯛ ꯊꯥꯡꯕ ꯖꯤꯕꯅꯤ꯫ ꯏꯃꯥꯒꯤ ꯇꯣꯝꯄꯣꯛ, ꯏꯃꯥꯕꯨ ꯋꯥ ꯃꯈꯥ ꯌꯥꯝ ꯁꯥꯡꯊꯍꯜꯂꯛꯀꯅꯨ꯫ ꯃꯃꯥ ꯑꯃ ꯑꯣꯏꯅ ꯏꯆꯥꯒꯤ ꯑꯄꯥꯝ ꯄꯥꯝꯗ ꯀꯔꯤꯅꯣ ꯍꯥꯏꯅ ꯃꯁꯛ ꯃꯨꯟꯅ ꯈꯪꯂꯕꯤ ꯃꯃꯥ ꯑꯃꯅꯤ ꯑꯩꯁꯦ꯫ ꯑꯗꯨꯒ ꯑꯃꯅ ꯏꯃꯥꯅ ꯍꯥꯏꯒꯗꯕꯗꯤ ꯏꯃꯥꯅ ꯅꯪꯒꯤꯗꯃꯛ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯀꯥꯏꯍꯟꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ꯫ ꯏꯆꯥꯅ ꯆꯠꯅꯤꯡꯕ ꯂꯝꯕꯤꯗ ꯆꯠꯄꯗ ꯏꯃꯥꯅ ꯑꯊꯤꯡꯕ ꯑꯃꯠꯇ ꯄꯤꯔꯣꯏ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯗꯁꯨ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯅꯤꯡꯇꯝꯅ ꯄꯥꯡꯊꯣꯛꯆꯧ꯫ ꯇꯧꯕꯇꯕꯨ ꯁꯥꯒꯩ ꯑꯁꯤ ꯃꯨꯠꯇꯅꯕ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯩꯔꯥ ꯑꯣꯏꯍꯧꯒꯗꯕ ꯏꯁꯨꯗꯤ ꯅꯃꯥꯏꯒꯤ ꯏꯐꯝꯗ ꯄꯤꯗꯕ ꯌꯥꯔꯣꯏ꯫ ꯌꯨꯝꯁꯤꯗ ꯃꯧ ꯂꯥꯛꯄ ꯂꯥꯛꯇꯕꯒꯤ ꯊꯣꯏꯅ ꯏꯐꯝꯗ ꯃꯔꯨ ꯑꯣꯏꯗꯦ꯫ ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯗ ꯃꯔꯨ ꯑꯣꯏꯔꯤꯕꯁꯦ ꯏꯃꯨꯡ ꯑꯁꯤꯒꯤ ꯏꯁꯨ ꯄꯤꯕ ꯑꯗꯨ ꯈꯛꯇꯅꯤ꯫ ꯏꯁꯨ ꯂꯥꯛꯅꯕ ꯂꯝꯕꯤ ꯁꯦꯝꯕꯗ ꯃꯧ ꯑꯃꯅ ꯌꯨꯝꯁꯤꯗ ꯂꯥꯛꯇꯕ ꯌꯥꯗꯦ꯫ ꯏꯁꯨꯒꯤꯗꯃꯛ ꯑꯩꯅ ꯂꯩꯖꯕ ꯏꯔꯜ ꯏꯊꯨꯝ ꯄꯨꯝꯕ ꯇꯤꯡꯂꯕꯁꯨ ꯄꯥꯝꯃꯨꯕ ꯂꯩꯇ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯃꯥꯒꯤ ꯌꯥꯊꯪ ꯍꯤꯛꯇꯣꯛꯄ ꯉꯝꯗ ꯇꯣꯝꯄꯣꯛꯁꯨ ꯅꯤꯡꯊꯤꯒ ꯂꯨꯍꯣꯡꯕ ꯇꯥꯔꯝꯃꯤ꯫ ꯑꯆꯥꯎ ꯑꯔꯝ ꯀꯥꯕꯤ ꯁꯅꯥꯍꯟꯕꯤꯅꯤ꯫ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯆꯥꯡ ꯇꯥꯍꯟꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯁꯤꯜ ꯂꯥꯡꯕꯗꯒꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯤꯡꯊꯤꯖꯕ ꯂꯨꯍꯣꯡꯕ ꯑꯃ ꯑꯣꯏꯈ꯭ꯔꯦ꯫ ꯄꯤꯕꯥꯅ "ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯄꯣꯛꯇꯤ ꯅꯨꯄꯤ ꯊꯤꯔꯣꯏ, ꯅꯨꯄꯤꯗꯤ ꯃꯍꯤꯛꯅ ꯍꯥꯏꯔꯝꯂꯒ ꯂꯩꯔꯦꯝꯕꯤ ꯃꯥꯟꯕꯤ ꯅꯨꯄꯤ ꯐꯖꯕꯤ ꯑꯃꯒ ꯊꯣꯛ ꯍꯦꯛꯇ ꯂꯨꯍꯣꯡꯊꯣꯛꯏ꯫ ꯁꯤꯕꯨ ꯀꯝꯗꯧꯕꯅꯣ?" ꯃꯨꯊꯤꯅ "ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯏꯇꯥꯎ ꯇꯣꯝꯄꯣꯛꯀꯤ ꯅꯨꯄꯤꯗꯣ ꯐꯗꯤ ꯐꯖꯩ ꯁꯤꯗ꯫ ꯃꯥꯅ ꯉꯁꯥꯏ ꯂꯩꯒ ꯀꯣꯏꯕꯗꯨꯗꯤ ꯑꯩꯗꯤ ꯕꯣꯔꯁꯦ ꯑꯩ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯤ ꯀꯩꯅꯣ, ꯋꯥꯈꯜꯒꯁꯦ ꯌꯧꯈꯤꯗꯦ꯫ ꯍꯥꯏ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯃꯤꯅ ꯉꯥꯡꯅ ꯁꯛꯅꯔꯤ ꯃꯌꯥꯝꯁꯦ ꯑꯝꯇ ꯇꯥꯕ ꯅꯠꯇꯦ꯫ ꯕꯣꯔꯅꯤ ꯑꯁꯤꯕꯨ ꯊꯛꯄ ꯆꯥꯕ ꯐꯪꯖꯗꯕ ꯃꯤꯗꯧꯅ ꯌꯨꯁꯦ ꯊꯥꯡꯒꯠ ꯊꯥꯡꯒꯠꯇ ꯊꯛꯂꯤꯁꯦ꯫ ꯍꯩ ꯍꯨꯔꯥꯟꯕ ꯅꯪꯕꯨ ꯌꯥꯔꯦꯗ, ꯍꯦꯃꯟꯈ꯭ꯔꯦ꯫ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇ ꯀꯩꯅꯥꯅ ꯕꯣꯔ ꯐꯨꯊꯔꯝꯃꯦꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯑꯣꯏꯅꯕ ꯇꯥꯔꯦ꯫ ꯇꯣꯛꯑꯣꯃꯤ ꯅꯪꯕꯨ꯫ ꯂꯨꯍꯣꯡꯕ, ꯑꯩꯒꯤ ꯂꯨꯍꯣꯡꯕ, ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕꯤ ꯅꯨꯄꯤ ꯑꯃꯕꯨ ꯑꯩꯒ ꯂꯨꯍꯣꯡꯕ, ꯀꯔꯝꯕ ꯂꯝꯍꯦꯟꯕ ꯈꯣꯏꯃꯨꯒ
ꯅꯨꯡꯁꯤꯁꯤ ꯂꯣꯛꯅꯔꯝꯒꯅꯤꯁꯨ ꯈꯪꯗꯕꯤꯃꯒ ꯉꯁꯤꯗꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯉꯛꯇꯤ ꯉꯛꯏꯀꯣ ꯅꯨꯄꯤ ꯃꯈꯣꯏꯁꯦ ꯑꯍꯦꯟꯕ ꯁꯨꯛ ꯄꯥꯝ ꯑꯃꯨꯛ ꯐꯥꯎꯕ ꯁꯛꯈꯪꯅꯗ꯭ꯔꯤꯕ ꯂꯝꯂꯥꯟꯕ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯂꯛꯄ ꯉꯝꯕ ꯑꯗꯨꯁꯨ ꯑꯩꯒꯤ ꯏꯔꯩ ꯊꯨꯝꯗ ꯃꯤꯇꯥꯗꯨꯅ ꯌꯦꯡꯕ ꯇꯥꯔꯦꯗꯅ ꯅꯨꯄꯤꯅ ꯈꯣꯏꯅ ꯁꯅꯥꯂꯨꯄꯥ ꯂꯟ ꯊꯨꯝꯗ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯃꯤꯇꯥꯖꯩ ꯍꯥꯏꯕꯗꯣ ꯃꯔꯣꯜ ꯊꯣꯛꯇꯕ ꯂꯟ ꯊꯨꯝ ꯁꯅꯥꯂꯨꯄꯥꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯃꯣꯃꯣꯟ ꯅꯣꯛꯍꯟꯗꯨꯅ ꯊꯝꯕ ꯉꯝꯃꯤ ꯍꯥꯏꯕꯗꯣ ꯌꯦꯡꯈꯤꯅꯤ ꯄꯥꯔꯤꯅ ꯇꯣꯝꯄꯣꯛ ꯅꯪ ꯑꯩꯁꯦ ꯄꯤꯁꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯂꯣꯏꯅ ꯇꯤꯟꯅꯔꯛꯄꯅꯤ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯑꯩꯒꯤ ꯃꯔꯨꯞꯇꯣ ꯉꯁꯤꯗꯤ ꯁꯛꯂꯣꯟ ꯑꯃ ꯑꯣꯟꯈ꯭ꯔꯦ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯦꯡꯅꯈꯤꯕ ꯂꯧꯅꯝ ꯍꯩꯕꯤ ꯃꯥꯒꯨꯝꯅ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯏꯇꯥꯎꯒꯤ ꯑꯔꯥꯟꯕ ꯋꯥꯈꯜ ꯑꯣꯏꯒꯅꯤ ꯏꯇꯥꯎꯒꯤꯗꯃꯛ ꯉꯁꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯂꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯗꯤ ꯏꯇꯥꯎꯅ ꯈꯜꯂꯤꯕ ꯃꯤꯁꯛ ꯑꯗꯣ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯊꯥꯖꯕ ꯉꯝꯗꯦ ꯌꯥꯝ ꯑꯉꯥꯡ ꯑꯣꯏꯅꯁꯨ ꯎꯏ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤꯗꯃꯛ ꯂꯥꯛꯂꯕꯤ ꯃꯍꯥꯛꯀ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯕ ꯉꯝꯅꯕ ꯍꯣꯠꯅꯁꯤ ꯏꯇꯥꯎ ꯇꯣꯝꯄꯣꯛ ꯅꯤꯁꯥꯒꯤ ꯃꯌꯥꯏꯅ ꯈꯪꯁꯥꯎ ꯁꯥꯎꯔꯗꯨꯅ ꯀꯔꯤ ꯑꯁꯨꯛ ꯀꯨꯏꯅ ꯅꯪ ꯑꯩ ꯂꯣꯏꯅꯔꯛꯂꯒ ꯉꯁꯤꯗ ꯂꯥꯛꯄꯤ ꯃꯥꯒꯤ ꯃꯤꯆꯪꯗ ꯏꯊꯛꯇ ꯋꯥ ꯉꯥꯡꯂꯕ ꯅꯨꯄꯤ ꯑꯁꯤ ꯅꯪꯒ ꯀꯔꯤ ꯑꯔꯣꯟꯕ ꯃꯔꯤ ꯂꯩꯅꯈꯤꯕ ꯅꯨꯄꯤꯅꯣ ꯑꯗꯨꯛ ꯅꯊꯧꯅꯥ ꯂꯩꯅ ꯅꯪꯅ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯁꯦ ꯇꯣꯝꯄꯣꯛ ꯅꯆꯤꯟꯗꯨꯃꯛꯅ ꯏꯐꯝꯗ ꯑꯗꯨꯛ ꯂꯨꯗꯕ ꯋꯥꯉꯥꯡ ꯅꯪꯁꯦ ꯑꯩꯒꯤ ꯄꯤꯛꯂꯤꯉꯩꯒꯤ ꯃꯔꯨꯞ ꯇꯣꯝꯄꯣꯛꯇꯨꯅꯤꯀꯣ ꯏꯇꯥꯎꯒꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯅꯤ ꯈꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯥꯛꯆꯈꯤꯕ ꯑꯩꯁꯦ ꯉꯁꯤꯗꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯗꯨꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯟꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯩꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯏꯅꯤꯡꯕꯗꯤ ꯇꯣꯝꯄꯣꯛ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯅꯁꯥꯒꯤ ꯄꯨꯟꯁꯤ ꯂꯝꯕꯤ ꯆꯨꯝꯊꯣꯛꯄ ꯉꯝꯅꯕ ꯍꯣꯠꯅꯧ ꯉꯁꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯍꯌꯦꯡ ꯇꯨꯡꯗ ꯅꯤꯡꯉꯝꯗꯕ ꯌꯥꯝ ꯂꯥꯛꯀꯅꯤ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯎ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯂꯣꯏꯅ ꯆꯠꯈ꯭ꯔꯣ ꯅꯨꯄꯤꯅ ꯉꯝꯕ ꯅꯨꯄꯤ ꯃꯋꯥ ꯆꯠꯄ ꯅꯣꯏꯗꯤ ꯇꯤꯟꯅꯗ꯭ꯔꯁꯨ ꯌꯥꯏ ꯍꯩ ꯁꯠ ꯁꯠ ꯍꯥꯏꯖꯤꯜꯂꯛꯑꯦ ꯃꯤꯅꯥꯏ ꯃꯆꯥ ꯃꯨꯊꯤ ꯅꯪꯁꯨ ꯑꯩꯕꯨ ꯃꯤꯅꯥꯏ ꯃꯆꯥ ꯀꯥꯏ ꯃꯄꯨ ꯃꯆꯥ ꯏꯔꯥꯏ ꯆꯨꯕ ꯅꯨꯄꯤꯗ ꯆꯣꯞꯄꯁꯤꯗꯤ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯅꯤꯡꯊꯤ ꯇꯨꯐꯛ ꯇꯨꯐꯥꯏ ꯏꯆꯟ ꯆꯟꯅ ꯀꯥꯗꯨꯗ ꯐꯝꯂꯤ ꯋꯥꯈꯜꯗꯁꯨ ꯈꯟꯖꯩ ꯀꯩꯅꯣ ꯃꯇꯝꯁꯤ ꯐꯅꯗꯤ ꯊꯦꯡꯂꯝꯂꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯅꯨꯄꯥꯗꯣ ꯍꯜꯂꯛꯇ꯭ꯔꯤꯕꯁꯤꯕꯣ ꯂꯨꯍꯣꯡꯕꯁꯦ ꯃꯁꯥꯅ ꯌꯥꯅꯤꯡꯗꯕ ꯖꯥꯠꯂ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯃꯨꯛꯇ ꯐꯥꯎꯕ ꯎꯅꯕꯁꯨ ꯐꯪꯈꯤꯗ꯭ꯔꯦ ꯍꯦ ꯏꯁꯣꯔ ꯅꯆꯥꯏꯕꯨ ꯊꯧꯖꯥꯜꯕꯤꯌꯨꯀꯣ ꯄꯥꯡꯒꯜ ꯁꯣꯟꯕꯤ ꯑꯩꯅ ꯈꯥꯡꯕ ꯉꯝꯂꯣꯏꯗꯕ ꯆꯩꯅꯥꯗꯤ ꯏꯐꯝꯗ ꯄꯤꯕꯤꯒꯅꯨꯀꯣ ꯇꯥꯟꯖꯥꯗꯨꯗ ꯀꯥꯒꯤ ꯊꯣꯡꯗꯣ ꯍꯥꯡꯗꯨꯅ ꯇꯣꯝꯄꯣꯛ ꯆꯠꯄ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯇꯧꯗꯨꯅ ꯆꯪꯂꯛꯏ ꯅꯤꯡꯊꯤꯁꯨ ꯃꯁꯥꯗ ꯏꯀꯣꯏ ꯀꯣꯏꯅ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯇꯨꯅ ꯂꯩ ꯇꯣꯝꯄꯣꯛ ꯅꯤꯡꯊꯤꯗ ꯍꯟꯅ ꯌꯦꯡꯂꯝꯗ ꯃꯥꯒꯤ ꯐꯃꯨꯡꯗ ꯍꯥꯏꯊꯗꯨꯅ ꯇꯨꯝꯈꯤ ꯅꯤꯡꯊꯤ ꯄꯥꯈꯠꯂꯝꯕ ꯄꯨꯝꯕ ꯀꯣꯛꯇꯨꯅ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯆꯩ ꯑꯍꯤꯡꯁꯤꯃ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯅꯣꯡꯉꯥꯟꯈ꯭ꯔꯦ ꯁꯥꯒꯩ ꯑꯃꯒꯤ ꯌꯨꯝ ꯑꯃꯒꯤ ꯃꯧ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅ ꯅꯤꯡꯊꯤꯁꯨ ꯑꯌꯨꯛ ꯉꯟꯅ ꯌꯥꯍꯧꯗꯨꯅ ꯇꯧꯕ ꯌꯥꯕ ꯃꯊꯧ ꯄꯨꯝꯕ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯕꯒꯤ ꯇꯨꯡꯗ ꯀꯥꯗ ꯆꯪꯂꯛꯄꯅꯤ ꯇꯣꯝꯄꯣꯛ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯅꯤꯡꯊꯤꯁꯨ ꯃꯁꯥꯗ ꯇꯔꯪ ꯑꯃ ꯏꯖꯠ ꯆꯠꯂꯤ ꯀꯧꯕꯁꯨ ꯍꯦꯛ ꯉꯝꯗ ꯇꯣꯝꯄꯣꯛꯇ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯅꯣ ꯃꯤꯕꯨ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯍꯧꯅꯕ꯭ꯔꯣ ꯅꯤꯡꯊꯤ ꯃꯁꯥꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯃꯄꯥꯟꯗ ꯊꯣꯛꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯍꯦ ꯉꯥꯏꯈꯣ ꯅꯤꯡꯊꯤꯁꯨ ꯆꯞ ꯂꯦꯞꯄꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯏ ꯅꯤꯡꯊꯤ ꯇꯣꯝꯄꯣꯛ ꯅꯤꯡꯊꯤꯗ ꯃꯨꯟꯅ ꯍꯪꯒꯣꯏꯕ ꯃꯤꯠꯌꯦꯡ ꯑꯃ ꯌꯦꯡꯗꯨꯅ ꯅꯤꯡꯊꯤ ꯅꯪꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯒꯤ ꯑꯌꯥꯕꯗꯤ ꯑꯩꯅ ꯄꯤꯔꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯑꯩꯁꯦ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕ ꯅꯠꯇꯦ ꯃꯊꯣꯡ ꯃꯔꯝꯁꯨ ꯈꯪꯗꯕꯤ ꯅꯪꯕꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯅ ꯂꯧꯁꯤꯟꯕꯗꯤ ꯑꯩ ꯈꯛ ꯉꯝꯂꯣꯏ ꯅꯪꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯅꯨꯡꯉꯥꯏꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯌꯨ ꯑꯩꯒꯤ ꯄꯨꯟꯁꯤꯗꯗꯤ ꯑꯌꯦꯠꯄ ꯑꯣꯏꯒꯦ ꯍꯥꯏꯅ ꯅꯪ ꯈꯛ ꯈꯜꯂꯛꯀꯅꯨ ꯑꯐꯕ ꯑꯣꯏꯔꯣ ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯑꯩꯒꯤꯗꯤ ꯌꯦꯛꯅꯕꯅꯤ ꯍꯥꯏꯕ ꯉꯁꯤꯗꯒꯤ ꯈꯪꯖꯤꯜꯂꯨ ꯑꯗꯨꯒ ꯑꯃꯅ ꯑꯩ ꯂꯩꯔꯕꯗꯤ ꯅꯪ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯄꯁꯨ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯊꯣꯛꯈꯤ ꯅꯤꯡꯊꯤ ꯊꯣꯛꯈ꯭ꯔꯤꯕ ꯇꯣꯝꯄꯣꯛꯇ ꯅꯤꯡꯉꯝꯗꯅ ꯌꯦꯡꯗꯨꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯀꯔꯤꯅꯣ ꯅꯆꯥꯏꯒꯤ ꯏꯐꯝꯗ ꯅꯈꯣꯏꯅ ꯄꯤꯕꯤꯔꯤꯕ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯅꯈꯣꯏꯅ ꯌꯨꯝꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯒꯅꯤ ꯍꯥꯏꯈꯤꯕꯗꯥꯏ ꯁꯤ ꯑꯩꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯃꯁꯤꯔꯣ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯒꯤ ꯃꯄꯣꯛ ꯍꯥꯏꯕꯗꯣ ꯏꯃꯥ ꯏꯄꯥꯒꯤ ꯑꯊꯪ ꯉꯥꯛꯇꯨꯅ ꯌꯨꯝ ꯑꯁꯤꯗ ꯑꯅꯧꯕ ꯑꯁꯥ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯥ ꯄꯨꯝꯕ ꯏꯐꯝꯗꯒꯤ ꯃꯥꯡꯈ꯭ꯔꯦ ꯏꯃꯥ ꯅꯆꯥꯒꯤ ꯄꯨꯟꯁꯤ ꯃꯥꯏꯀꯩ ꯂꯝꯣꯛꯅꯔꯦ ꯊꯥꯡꯖꯤꯜꯂꯨꯕ ꯈꯣꯡꯊꯥꯡꯁꯤꯡ ꯍꯟꯗꯣꯛꯐꯝꯁꯨ ꯈꯪꯗ꯭ꯔꯦ ꯑꯁꯨꯝꯅ ꯅꯤꯡꯊꯤ ꯃꯁꯥꯗꯨ ꯏꯁꯣꯟ ꯍꯦꯛ ꯁꯣꯟꯊꯈ꯭ꯔꯦ ꯂꯨꯍꯣꯡꯕ ꯅꯣꯡꯉꯥꯟꯕꯅꯤ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯆꯔꯤꯕ
ꯃꯃꯥꯒꯤ ꯃꯐꯝꯗ ꯑꯋꯥꯕ ꯃꯄꯥꯎ ꯑꯁꯤꯁꯨ ꯅꯤꯡꯊꯤ ꯇꯝꯂꯨꯕꯒꯤ ꯄꯥꯡꯒꯜ ꯂꯩꯇ꯭ꯔꯤ꯫ ꯃꯥꯏꯊꯣꯡꯒꯤ ꯃꯤꯅꯣꯛꯅ ꯈꯨꯝꯈꯤꯕꯅ ꯅꯤꯡꯊꯤꯒꯤ ꯊꯃꯣꯏꯅꯨꯡꯗ ꯋꯥꯔꯤꯕ ꯄꯨꯝꯕꯁꯨ ꯎꯕꯤꯈꯤꯗ꯭ꯔꯤ꯫ ꯑꯁꯨꯝꯅ ꯍꯧꯈꯤꯕꯅ ꯃꯄꯥꯝ ꯆꯥꯛꯀꯧꯕꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯅꯤꯡꯊꯤꯁꯨ ꯇꯣꯝꯄꯣꯛꯄꯨ ꯎꯗꯅꯕ ꯍꯥꯏꯗꯨꯅ ꯂꯣꯠꯆꯩ, ꯑꯗꯨꯕꯨ ꯌꯨꯝ ꯑꯃꯠꯇꯗ ꯂꯩꯃꯤꯟꯅꯕ ꯑꯣꯏꯕꯅ ꯇꯣꯝꯄꯣꯛꯅ ꯅꯤꯡꯊꯤꯕꯨ ꯎꯈꯤꯕ ꯊꯣꯛꯂꯕꯁꯨ ꯇꯥꯊꯤ ꯍꯦꯛꯇ ꯆꯩꯕꯤ꯫ ꯉꯁꯤꯁꯨ ꯅꯤꯡꯊꯤ ꯄꯣꯂꯥꯡꯈꯣꯛꯇ ꯐꯧꯔꯤꯕ ꯐꯤꯁꯤꯡ ꯑꯗꯨ ꯂꯧꯁꯤꯟꯕ ꯂꯣꯏꯔꯗꯨꯅ ꯊꯝꯂꯨꯅꯕ ꯆꯪꯂꯛꯄꯗ ꯇꯣꯝꯄꯣꯛꯀ ꯍꯦꯛ ꯊꯦꯡꯅꯔꯦ꯫ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯅꯤꯡꯊꯤꯒꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯗꯨꯅ, "ꯈꯪꯕ꯭ꯔꯥ ꯅꯪ ꯑꯗꯨꯛ ꯃꯤ ꯎꯁꯤꯠꯇꯕ? ꯑꯩꯅ ꯂꯩꯔꯕꯗꯤ ꯀꯥꯁꯤꯗ ꯅꯪ ꯆꯪꯂꯛꯀꯅꯨ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯅꯪ ꯏꯐꯝꯗ ꯑꯌꯦꯠꯄ ꯌꯥꯝ ꯑꯣꯏꯅꯤꯡꯕ꯭ꯔꯥ? ꯍꯥꯏꯌꯨ, ꯏꯐꯝꯗ ꯑꯌꯦꯠꯄ ꯌꯥꯝ ꯑꯣꯏꯅꯤꯡꯕ꯭ꯔꯥ? ꯈꯨꯝꯃꯨꯗ ꯆꯤꯟꯅꯣ!" "ꯅꯠꯇꯦ, ꯋꯥꯈꯜꯗ ꯑꯣꯟꯅꯔꯦ. ꯑꯩꯗꯤ ꯐꯤꯁꯤ ꯊꯝꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯄꯅꯤ. ꯇꯁꯦꯡꯅ ꯀꯥꯁꯤꯗ ꯇꯥꯆꯧ ꯂꯩ ꯍꯥꯏꯕꯗꯤ ꯑꯩ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ." "ꯈꯪꯉꯣꯏ, ꯅꯪꯗꯤ ꯈꯪꯉꯣꯏ. ꯁ꯭ꯋꯥꯏꯗ ꯀꯞꯁꯤꯟꯅꯅꯨ, ꯑꯩ ꯌꯦꯡꯅꯤꯡꯗꯦ. ꯑꯩꯁꯦ ꯅꯨꯄꯤꯅ ꯀꯞꯁꯤꯟꯅꯔꯒ ꯄꯪꯊꯒꯗꯕ ꯅꯨꯄꯥꯗꯣ ꯑꯩ ꯅꯠꯇꯦ." "ꯇꯥꯆꯧ, ꯑꯩꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯑꯩꯕꯨ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯔꯤꯕ? ꯑꯩꯕꯨ ꯑꯁꯨꯝꯅ ꯏꯟꯊꯣꯛꯇꯨꯅ ꯊꯝꯕꯤꯒꯗꯕ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯑꯩꯕꯨ ꯂꯨꯍꯣꯡꯕꯤꯔꯤꯕꯅꯣ?" "ꯑꯣ, ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯋꯥꯍꯪ ꯍꯪꯂꯤꯕꯅꯤꯅꯦ. ꯑꯩꯅ ꯅꯪꯕꯨ ꯏꯟꯊꯣꯛꯂꯤꯕꯁꯦ ꯅꯪ ꯍꯧꯖꯤꯛ ꯐꯥꯎ ꯃꯔꯝ ꯈꯪꯗ꯭ꯔꯦ. ꯈꯪꯗ꯭ꯔꯕꯅꯤꯅ ꯈꯪꯅꯕ ꯇꯥꯛꯄ ꯇꯥꯔꯦꯗꯅ. ꯅꯪ ꯌꯨꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯈꯤꯒꯦ ꯍꯥꯏꯕꯗꯣ ꯍꯥꯟꯅ ꯃꯨꯟꯅ ꯋꯥꯈꯜ ꯇꯧ꯫ ꯅꯪꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯛꯄ ꯃꯤꯅꯥꯏ. ꯌꯨꯝ ꯑꯁꯤꯗ ꯅꯪꯒꯤ ꯃꯃꯜ ꯂꯩꯇꯦ. ꯊꯣꯛꯈ꯭ꯔ ꯆꯠꯂꯣ. ꯆꯠꯂꯣ ꯍꯥꯏꯕꯅꯦ, ꯏꯀꯥꯏ ꯈꯪꯗꯕꯤ." ꯅꯤꯡꯊꯤ ꯀꯞꯅꯤꯡꯕ ꯄꯨꯝꯕ ꯈꯥꯡꯖꯤꯟꯗꯨꯅ ꯀꯥꯗꯨꯗꯒꯤ ꯅꯤꯡꯉꯝꯗꯅ ꯊꯣꯔꯛꯂꯒ ꯃꯔꯨꯝ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯅꯤꯡꯉꯝꯗꯅ ꯀꯞꯂꯤ꯫ ꯁꯅꯥꯍꯟꯕꯤꯅ, "ꯀꯥꯆꯤꯜ ꯑꯁꯤꯗ ꯅꯪꯒꯤ ꯍꯧꯅꯕꯤ ꯁꯨꯠ ꯇꯧꯗꯨꯅ ꯑꯃꯨꯛ ꯂꯩꯔꯕ꯭ꯔꯣ? ꯁꯨꯠ ꯁꯥ ꯑꯣꯟꯊꯣꯛꯅ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦ. ꯏꯃꯨꯡꯁꯤꯗ ꯀꯔꯤ ꯑꯋꯥ ꯃꯩꯁꯥꯕꯨ ꯂꯥꯡꯍꯟꯗꯅ ꯀꯞꯂꯤꯕꯅꯣ ꯈꯪꯗꯦ." "ꯏꯃꯥ, ꯅꯃꯧꯕꯨ ꯌꯨꯝ ꯑꯁꯤꯗ ꯑꯁꯨꯝꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯣ ꯍꯥꯏꯕꯅꯣ?" "ꯑꯣ ꯏꯕꯦꯝꯃ, ꯌꯨꯝ ꯄꯥꯜꯂꯕꯗꯤ ꯑꯉꯥꯎꯕ ꯅꯋꯥꯅ ꯎꯔꯣꯏꯕꯁꯦ ꯐꯥꯖꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯝ. ꯈꯣꯟꯖꯦꯜ ꯈꯤꯇꯪ ꯀꯜꯂꯞ ꯇꯧꯈꯤꯕꯒ ꯀꯞꯀꯗꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯕꯅꯗꯤ ꯀꯥꯟꯅꯔꯣꯏ. ꯅꯪꯁꯦ ꯑꯩꯅ ꯏꯔꯜ ꯏꯊꯨꯝ ꯇꯤꯡꯕ ꯃꯈꯩ ꯏꯆꯥ ꯑꯉꯥꯎꯕꯁꯦ ꯋꯥꯔꯛꯅꯕ ꯌꯨꯝ ꯑꯁꯤꯗ ꯃꯃꯜ ꯄꯤꯗꯨꯅ ꯂꯩꯔꯒ ꯄꯨꯔꯛꯂꯤꯕꯅꯤ. ꯑꯁꯨꯛ ꯁꯦꯜ ꯆꯪꯅ ꯅꯪꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯂꯒ ꯏꯆꯥ ꯑꯁꯤꯐꯥꯎ ꯋꯥꯔꯛꯄ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯆꯥꯕ ꯊꯥꯛꯄ ꯄꯥꯝꯃꯣꯏ." "ꯍꯩ ꯃꯃꯥ, ꯀꯔꯤꯅꯣ ꯅꯪꯅ ꯏꯃꯧ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯈꯣꯟꯗꯥꯗꯣ?" "ꯃꯈꯣꯏ ꯃꯄꯥ, ꯃꯁꯤ ꯅꯨꯄꯤ ꯋꯥꯅꯤ. ꯑꯍꯜ ꯑꯃ ꯑꯣꯏꯕꯒꯤ ꯂꯦꯝꯅ ꯂꯩꯕꯤꯌꯨ." "ꯍꯩ ꯃꯅꯦꯝꯁꯥꯕꯤ, ꯅꯪ ꯉꯁꯤ ꯑꯩꯒꯤ ꯆꯩꯁꯨꯁꯤ ꯆꯥꯅꯤꯡꯕ꯭ꯔꯥ? ꯅꯪꯅ ꯏꯃꯧ ꯑꯁꯤꯗ ꯉꯥꯡ ꯁꯛꯂꯤꯕ ꯋꯥꯍꯩꯗꯨ ꯇꯥꯕ ꯉꯝꯂꯛꯇꯕꯒꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯂꯤꯕꯁꯦ." "ꯑꯣ, ꯃꯈꯣꯏ ꯃꯄꯥꯅ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯩꯅ ꯃꯧ ꯑꯁꯤꯗ ꯉꯥꯡꯂꯤꯕ ꯋꯥꯁꯦ ꯁꯣꯏꯔꯦ, ꯃꯁꯤ ꯅꯠꯇ꯭ꯔꯣ?" "ꯅꯠꯇꯦ, ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯔꯒꯦ? ꯂꯥꯏꯔꯁꯨ ꯗꯠꯅꯕꯤ ꯃꯥꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯕ ꯌꯥꯝ ꯄꯥꯝꯖꯔꯝꯒꯅꯤ ꯀꯥꯏꯅ ꯈꯟꯕ꯭ꯔꯣ? ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯤꯛ ꯏꯄꯥ ꯆꯥꯅꯕ ꯏꯃꯨꯡꯒꯤ ꯃꯇꯤꯛ ꯆꯥꯕꯤ ꯏꯃꯧ ꯄꯥꯝꯃꯤꯅ. ꯑꯗꯨꯕꯨ ꯏꯆꯥ ꯑꯉꯥꯎꯕꯁꯤꯒꯤ ꯈꯜꯂꯒ ꯏꯔꯜ ꯏꯊꯨꯝ ꯇꯤꯡꯕ ꯃꯈꯩ ꯏꯆꯥ ꯑꯉꯥꯎꯕꯁꯤꯕꯨ ꯂꯥꯛꯁꯤꯟꯕ ꯉꯝꯅꯕ ꯌꯨꯝ ꯑꯁꯤꯗ ꯄꯥꯝꯗ ꯄꯨꯔꯛꯂꯤꯕꯅꯤ. ꯃꯌꯨꯝ ꯄꯥꯜꯂꯒ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯐꯥꯎꯕ ꯂꯥꯛꯁꯤꯟ ꯄꯨꯟꯁꯤꯟꯕ ꯉꯝꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯃꯧꯑꯣꯏꯗꯨꯅ ꯂꯩꯕꯒꯤ ꯀꯔꯤꯕꯨ ꯀꯥꯟꯅꯔꯤꯒꯦ? ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯈꯔ ꯇꯧꯔꯒ ꯁꯨꯠ ꯀꯞꯁꯤꯟꯅꯕꯁꯦ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯃꯃꯜ ꯄꯤꯔꯒ ꯂꯩꯔꯛꯄ ꯅꯠꯇꯤꯒꯦ." "ꯍꯩ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯍꯤꯡꯆꯥꯕꯤ, ꯅꯪꯅ ꯄꯣꯛꯄ ꯅꯆꯥꯅꯕꯨ ꯀꯌꯥꯝ ꯖꯨꯠ ꯆꯥꯔꯨꯅꯤ ꯍꯥꯏꯒꯦ? ꯏꯆꯥꯅ ꯉꯁꯤ ꯑꯁꯤ ꯌꯧꯅ ꯐꯠꯂꯛꯇ꯭ꯔꯤꯕ ꯄꯨꯝꯕ ꯃꯁꯤꯒꯤ ꯍꯧꯔꯛꯐꯝꯗꯤ ꯃꯃꯥ ꯅꯪ ꯂꯧꯕꯒꯤꯅꯤ. ꯅꯪꯅ ꯅꯁꯥꯒꯤ ꯈꯛ ꯈꯜꯂꯒ ꯅꯆꯥꯁꯤꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯈꯪꯅ ꯂꯨꯍꯣꯡꯕ ꯄꯥꯝꯂꯨꯕꯗꯒꯤ ꯉꯁꯤꯗꯤ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯖꯗꯕ ꯏꯃꯧ ꯑꯁꯤꯁꯨ ꯑꯋꯥꯐꯝ ꯑꯁꯤꯗ ꯇꯥꯍꯜꯂꯕꯅꯤ ꯍꯥꯏꯕꯁꯤꯗꯤ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯦ." "ꯑꯍꯥꯌꯣ, ꯃꯈꯣꯏ ꯃꯄꯥꯒꯤ ꯋꯥꯁꯤꯗꯤ ꯅꯣꯛꯄꯨ ꯅꯣꯛꯅꯤꯡꯉꯤꯌꯦ. ꯄꯥꯊꯤ ꯀꯣꯝꯊꯤꯗꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯈꯠꯄꯤꯔꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯍꯥꯔꯥꯅꯤ ꯑꯣꯏꯍꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯁꯤꯟꯕꯤꯔꯤꯕ ꯑꯩꯕꯨ ꯐꯠꯇꯕꯤ ꯇꯥꯍꯟꯗꯨꯅ ꯁꯨꯝ ꯉꯥꯡꯂꯕꯗꯤ ꯄꯤꯠ ꯂꯥꯎꯕꯤ ꯃꯧꯅꯥꯎ ꯑꯁꯤꯅ ꯑꯩꯕꯨ ꯎꯁꯤꯠꯈꯤꯗ꯭ꯔꯣ? ꯌꯥꯔꯣꯏ. ꯌꯨꯝ ꯑꯁꯤꯗ ꯂꯩꯕ ꯃꯤ ꯑꯃꯠꯇ ꯑꯩꯅ ꯋꯥꯔꯛ ꯋꯥꯇꯦꯝꯕ ꯌꯥꯔꯣꯏ. ꯃꯤ ꯃꯥꯟꯕ ꯁꯥ ꯉꯥꯛꯇꯅꯤ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤ." "ꯍꯩ ꯏꯃꯧ ꯏꯕꯦꯝꯃ, ꯄꯨꯛꯅꯤꯡ ꯁꯣꯟꯊꯒꯅꯨ. ꯏꯃꯧꯒꯤꯗꯃꯛ ꯏꯀꯨ ꯂꯩꯔꯤꯕꯁꯤꯗꯤ ꯏꯃꯧꯒꯤ ꯅꯥꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯏꯀꯨ ꯈꯪꯉꯤ. ꯏꯃꯧꯒꯤ ꯅꯐꯝꯗ ꯃꯄꯣꯛ ꯑꯁꯤꯃꯒꯤ ꯀꯣꯛꯄ ꯉꯝꯂꯔꯣꯏꯗꯕ ꯄꯥꯞ ꯂꯪꯁꯤꯜꯂꯕꯅꯤ. ꯏꯆꯥꯒꯤ ꯐꯤꯕꯝ ꯈꯪꯅ ꯏꯃꯧꯕꯨ ꯂꯨꯍꯣꯡꯂꯨꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯁꯣꯏꯕꯅꯤ. ꯑꯗꯨꯕు ꯏꯃꯧ ꯁꯅꯥ, ꯏꯃꯧꯗꯤ ꯋꯥꯈꯜ ꯂꯩꯕꯤ ꯑꯣꯏ. ꯏꯃꯧꯒꯤ ꯊꯧꯅꯥ ꯍꯟꯈꯤꯕ, ꯏꯃꯧꯒꯤ ꯑꯁꯦꯡꯕ ꯊꯃꯣꯏ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯁꯥ ꯑꯣꯟꯈ꯭ꯔꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗ꯭ꯔꯕ ꯊꯃꯣꯏꯁꯤꯡꯁꯤꯗ ꯅꯨꯡꯁꯤ ꯏꯔꯤꯛ ꯈꯤꯛꯄ ꯉꯝꯕ ꯂꯥꯏꯔꯦꯝꯕꯤ ꯑꯣꯏꯌꯨꯀꯣ ꯏꯃꯧꯗꯤ." ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯁꯅꯥꯍꯟꯕꯤꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯂꯔꯣꯏ ꯈꯟꯗꯨꯅ ꯅꯤꯡꯊꯤꯕꯨ ꯅꯣꯡꯃꯒꯤ ꯑꯣꯠꯄ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ "ꯍꯩ ꯅꯤꯡꯊꯤ, ꯁꯨꯃꯥꯡ ꯊꯤꯂꯣꯡꯒꯁꯤ ꯄꯨꯝꯆꯥꯏ ꯆꯥꯏꯔꯦ. ꯑꯃꯨꯛꯇ ꯁꯤꯠ ꯅꯥꯟꯅꯅꯦ ꯁꯦꯡꯗꯣꯛꯑ ꯂꯥꯎ."
Ibema nang ama sama tingnaba thamba mi oini hek tawradana. Isa warakpasu ngamde, isu haire piba ngamde. Nathibong sa dan yumsi lairibasya, ibu ikaidanya. Hore numidangi khangni, sa kamta pizaroy. Miriam nangondabu nungtigi sara ni pizai haibro. Mapanda manem na nganglibadu tabada, ningthi karisu haiba ngamda, thongzilladuda mapi sinthaduna lep. Sumang sitlu lau haibaduda sitluge haiduna makutta sumsit paiduna thokjarakpani. Manem na wa makha samtharakpaduda thongzil kanthokpa ngamkhidabani. Ningthigi matawadu tompoksu uribani adubu usinnadaba saduna lai. Sanahanbi matomta asumna khalai. Yumasida ningthina laklibasya phanadi kuire. Nongmata isanu pagon sinaduna wari sabdi larda thainaduna satpa phawbu uji. Asumna sum tawrabadi aina pamliba isu asya kaidonungna phangbu oithoklaroi. Adunadi ningthibu aina tamthida otnaiba thai. Aigi miyot minaidama soidana aigi isagi mafamdagi isu nirakani haibase aigi ajetpa thajabani. Isu hek pidribu phawba aina mabu otpa thai. Maramdi isugidamak mabu aina yum masida sangzapam pikibani. Asumna sanahanbina ningthibu otpa yaba otlabasu ningthi lonthoktabi amagum khangli. Ayuk nungthildana manemgi sarai numidangdana mapuroibagi asauba mit yengdagi lotnaba hotnaba pangal sonbi magi awabadi kananasu ubikijai. Hai ningthi sidala ima kari haige nangai ni bungoda haiwa phamduo mudu hawdoklabra ima aina hanglibasigi pakhum sat piyune nangi tu son ma son daba matawdo ai yengningdi ima ai mafam hawdokpa ngamdre tasawna aibu he ubaga adum saunduna laye ma kariya adu cheksina sinaba wa adu phawba pangthokpa ngamdaba isu piba ngamdrabadi yum asida nangna leibagi kanaba karino nangna pi natro nangi angamba upai puthoklaga sahi sigi manungda ifamda isu pigadabani natrabadi yum sidagi nang samdu paidu ingadabani khang ima namawma warobi ima ne famna sinariba thabakse mapok simagi namawna pangthokpa ngamgani haiba thajatri imung sigi mawa mani haibada matik sadrabi namaw aise yumsi thadoktuna chatlu hairabasu isana yana chachakrage namaw khangbagi pangal laichri haimaima kaya tangamlibunu yengoba nangdi nahan makai tu tha sinaraga matang saba tanja yenglaga ai thakta wa ngangadabagi ngai dun lairiba wa oire ei minai nubi nang si aina sel payam ama tinglaga isu piba ngamnaba haidana lairaga yum asida purakliba khanglidana isu piramdana yum ase thadoktuna khak chatkiba yaroi sukya yaroi masi ai isu karakterida ai nang sakhumda thuna sangko asi hairamduna sanahanbi sakhumda sauna sangki ngihak lairaga khonjel hauna hai ningthia nang sanglaktribra ningthisu taha kina sensili kadai nakhut animuktu tingtho ningthisu pakhatna makhudu sat tingthoi khangda maiku wangwang kaba makai sadun lairiba thau asabado khabaiduna khonglei-thuna phatkotlaga ningthigi makhut aduda sat hekta haizili ningthi makhutu phat kanthoklaga maisa khangba ngamda makhutu isin korphududa phatlupsili khangra aduni yumsi hek thadoktuna chatlaba nangi sangjafam oigadoriba noigi sangon manba napamadu phawba utki mapai olhanba ngamba nupi aduna masidagi hen awaba khangningrabadi nang aigi aningba apamase thunghanbana phani sanahanbi thokrabada ningthi thamoi sokna kapni Isor nangni phamda yengbiba changyeng asibu karamba makhagi changyengno tasengna ai khangma ngamdre asiba kauba magi manakna chatpa natana aigi lambi leiktre ima papa nakoidi nachaiba nungaina lairi khanduna haraungna lairamkaniko nasa tasengna maisasi khangma ngamdre ima nakoiba amutang gusaba phanglabadi ai sirabasu yare ima ai sirabasu yare wakat phamsu leita madom kapsaba natana karidi upai lei numit kharanigi matungni ningthina sakhumda leiringai tompok saungna sanglaktuna ningthi nangamda law ningthi su khanghaudana tompok na han oina kaurakpaduda masadu ingak ngakna ka tamna prap sanglai nangna yumasi leiribasi kaidongnaba leiribano tasaw aina kari taurake nachinu kumnaga
ꯑꯩꯅ ꯀꯧꯅꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯅꯪꯅ ꯑꯩꯒꯤ ꯐꯤꯔꯣꯜ ꯑꯁꯦ ꯁꯨꯗ꯭ꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯩꯅ ꯑꯃꯣꯠꯄ ꯁꯨꯒꯗꯕ ꯐꯤꯔꯣꯜ ꯄꯨꯝꯕ ꯃꯁꯤꯗ ꯍꯦꯛ ꯊꯝꯂꯝꯃꯤ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯥ? ꯐꯤ ꯐꯥꯎꯕ ꯁꯨꯕ ꯀꯥꯟꯅꯗ꯭ꯔꯕꯗꯤ ꯌꯨꯝ ꯑꯁꯤꯗ ꯅꯪꯅ ꯂꯩꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ. ꯅꯄꯥꯝꯒꯤ ꯃꯤ ꯀꯧꯗꯨꯅ ꯅꯪ ꯆꯠꯈꯤꯕ ꯌꯥꯅꯤ. ꯅꯨꯄꯤ ꯅꯈꯣꯏꯁꯦ ꯉꯝꯕꯤꯅꯤꯀꯣ. ꯂꯟ ꯊꯨꯝ ꯐꯪꯂꯕꯗꯤ ꯍꯥꯏꯅ ꯅꯝꯗꯅ ꯌꯨꯝ ꯑꯁꯤꯗ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯗ ꯂꯨꯍꯣꯡꯂꯛꯄ. ꯍꯧꯖꯤꯛꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯑꯣꯏꯔꯦ ꯍꯥꯏꯗꯨꯅ ꯃꯨꯛꯄ. ꯃꯨꯛꯄ ꯑꯃ ꯍꯧꯔꯛꯂꯕꯅꯤ. ꯃꯁꯤꯗ ꯑꯩꯅ ꯅꯨꯄꯤ ꯅꯈꯣꯏꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯥꯊꯤꯔꯤꯕꯒꯤ ꯃꯔꯝꯁꯦ. ꯅꯤꯡꯊꯤ ꯅꯣꯡꯃꯇ ꯇꯣꯝꯄꯣꯛꯀꯤ ꯃꯐꯝꯗ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯈꯥꯡꯂꯛꯄꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯄꯨꯝꯕ ꯄꯨꯊꯣꯛꯇꯨꯅ ꯇꯞꯅ ꯈꯨꯝꯂꯛꯏ. ꯇꯥꯆꯧ, ꯅꯨꯄꯤ ꯑꯣꯏꯖꯔꯕꯁꯨ ꯑꯩꯁꯤ ꯃꯤꯑꯣꯏꯕꯅꯤ. ꯑꯋꯥ ꯅꯨꯡꯉꯥꯏ ꯆꯩꯅꯥ ꯄꯨꯝꯕ ꯈꯪꯏ. ꯏꯃꯨꯡ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯩꯅ ꯀꯜꯂꯛꯎꯕ ꯂꯩꯇꯦ. ꯏꯃꯥ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯅꯤ. ꯂꯟ ꯊꯨꯝꯗ ꯃꯤꯇꯥꯗꯨꯅ ꯑꯩ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕꯁꯨ ꯅꯠꯇꯦ. ꯍꯧꯖꯤꯛꯁꯨ ꯏꯐꯝꯗ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯏꯅꯤꯡ ꯇꯝꯕ ꯄꯨꯟꯁꯤ ꯑꯃ ꯐꯪꯂꯛꯈꯤꯗ꯭ꯔꯀꯟꯅ ꯃꯩꯅꯨꯡ ꯑꯁꯤꯗ ꯑꯩ ꯍꯤꯡꯂꯤꯕꯅꯤ. ꯍꯩꯔꯦꯅꯦ, ꯇꯥꯠ ꯄꯥꯠꯇꯦ. ꯂꯟ ꯊꯨꯝ ꯁꯅꯥ ꯂꯨꯄꯥ ꯂꯨꯝꯕ ꯅꯠꯇ꯭ꯔꯕꯗꯤ ꯅꯪ ꯌꯨꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯀꯔꯤ ꯄꯨꯗꯨꯅ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯍꯦꯟꯕ ꯑꯁꯦꯠꯄ ꯃꯔꯤ ꯑꯃꯠꯇꯁꯨ ꯂꯩꯕ ꯅꯠꯇꯦ. ꯏꯃꯥ ꯍꯥꯏꯔꯦ, ꯅꯪꯕꯨ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯆꯩ ꯊꯥꯡꯗꯨꯅ ꯂꯩ. ꯃꯁꯤꯗ ꯅꯪꯅ ꯊꯧꯅꯥ ꯂꯩꯕꯤ ꯁꯥꯗꯨꯅ ꯈꯥꯡꯂꯤꯕꯁꯦ ꯂꯟ ꯊꯨꯝ ꯑꯁꯤ ꯈꯛꯇꯒꯤ ꯃꯄꯨ ꯑꯣꯏꯅꯤꯡꯕꯒꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯔꯤ ꯑꯣꯏꯔꯨꯅꯤ? ꯑꯩꯅ ꯅꯨꯄꯤ ꯅꯣꯏꯒꯤ ꯇꯥꯠꯄꯨꯝꯕ ꯈꯪꯏ. ꯂꯤꯟ ꯑꯃꯣꯝꯒꯤ ꯁꯛꯂꯣꯟ ꯏꯐꯝꯗ ꯎꯠꯂꯛꯀꯅꯨ. ꯇꯥꯆꯧ, ꯎꯏꯁꯤꯟꯗꯨꯅ ꯑꯈꯥꯡ ꯀꯟꯕꯤ ꯑꯃꯒ ꯑꯩꯕꯨ ꯌꯦꯡꯂꯤꯕ ꯃꯤꯠꯇꯣ ꯄꯥꯡꯊꯣꯛꯇꯨꯅ ꯑꯩꯒꯤ ꯁꯣꯟꯊꯔꯕ ꯆꯩꯅꯥ ꯈꯥꯡꯕ ꯉꯝꯗ꯭ꯔꯕ ꯍꯛꯆꯥꯡꯁꯦ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪꯗꯤ ꯌꯦꯡꯕꯤ. ꯆꯔꯥ ꯑꯅꯤ ꯁꯨꯅ ꯆꯥꯕ ꯐꯪꯗꯕ ꯏꯃꯨꯡꯗ ꯆꯥꯎꯔꯛꯄ ꯑꯩꯅ ꯏꯃꯨꯡꯁꯤꯒꯤ ꯂꯩꯔꯤꯕ ꯄꯣꯠꯁꯛ ꯑꯃꯠꯇꯗ ꯑꯩ ꯃꯤꯇꯥꯕ ꯄꯣꯛꯇꯦ. ꯏꯈꯣꯡꯁꯤꯗ ꯁꯛꯎꯗ꯭ꯔꯕ ꯊꯧꯔꯤ ꯑꯃꯗ ꯄꯨꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯂꯧꯊꯣꯛꯂꯝꯗ꯭ꯔꯕꯗꯤ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯑꯩ ꯉꯝꯗ꯭ꯔꯦ. ꯇꯥꯆꯧꯒꯤ ꯄꯨꯟꯁꯤꯗꯁꯨ ꯑꯌꯦꯠꯄ ꯑꯣꯏꯔꯕꯤ ꯑꯩꯒꯤ ꯏꯈꯣꯡꯗ ꯄꯨꯜꯂꯤꯕ ꯊꯧꯔꯤꯁꯦ ꯇꯥꯆꯧꯅ ꯑꯃꯨꯛꯇ ꯂꯧꯊꯣꯛꯄꯤꯌꯨ. ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯈꯣꯏ ꯀꯅꯥꯒꯤ ꯅꯐꯝꯗꯁꯨ ꯑꯌꯦꯠꯄ ꯑꯣꯏꯗꯅꯕ ꯌꯨꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩ ꯆꯠꯆꯈ꯭ꯔꯒꯦ. ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯔꯣ. ꯌꯨꯝ ꯄꯥꯜꯂꯨꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯄꯥꯝꯗ ꯍꯜꯂꯛꯇꯨꯅ ꯂꯩꯕꯗ ꯐꯪꯒꯗꯕ ꯑꯋꯥ ꯆꯩꯊꯦꯡ ꯄꯨꯕ ꯏꯁꯥꯅ ꯌꯥꯅ ꯈꯥꯡꯖꯔꯒꯦ. ꯌꯨꯝ ꯑꯁꯤꯗ ꯂꯥꯟꯊꯣꯛꯇꯕꯤ ꯑꯃꯒꯨꯝ ꯁꯤꯕ ꯉꯥꯏꯗꯨꯅ ꯄꯨꯟꯁꯤ ꯂꯦꯟꯒꯗꯕꯒꯤ ꯁꯔꯨꯛ. ꯅꯤꯡꯊꯤ, ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ. ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯈꯤꯕ ꯀꯌా ꯂꯩꯔꯕꯁꯨ ꯉꯥꯛꯄꯤꯌꯨ. ꯅꯐꯝꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯁꯥ ꯑꯣꯜꯂꯕ ꯑꯩꯁꯦ ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦ. ꯑꯩꯒꯤꯁꯨ ꯄꯨꯟꯁꯤ ꯇꯥꯡꯀꯛ ꯑꯃꯗ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯖꯕꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯑꯗꯨꯕꯨ ꯑꯍꯣꯡꯕ ꯅꯥꯏꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯍꯣꯡꯗꯨꯅ ꯃꯥꯅ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗꯗꯤ ꯃꯥꯒꯤ ꯃꯤꯇꯝ ꯉꯁꯤ ꯐꯥꯎꯕ ꯃꯨꯊꯠꯄ ꯉꯝꯗꯅ ꯂꯩꯔꯤ. ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯑꯃꯠꯇꯕꯨ ꯑꯩꯅ ꯊꯥꯖꯕ ꯉꯝꯗꯦ. ꯆꯤꯟꯕꯥꯜ ꯊꯣꯡꯗ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯍꯦꯟꯕ ꯄꯥꯝꯕꯤꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯃꯥꯕꯨ ꯆꯩꯔꯕꯁꯨ ꯊꯋꯥꯏ ꯍꯛꯆꯥꯡ ꯄꯨꯝꯕ ꯁꯤꯟꯅꯔꯛꯈ꯭ꯔꯕꯤ ꯏꯐꯝꯗꯒꯤ ꯂꯝꯂꯥꯟꯕꯤ ꯑꯣꯏꯈ꯭ꯔꯕꯤ ꯃꯥꯕꯨ ꯉꯁꯤ ꯐꯥꯎꯕ ꯑꯩꯅ ꯀꯧꯕ ꯉꯝꯗꯅ ꯍꯤꯡꯂꯤ. ꯄꯣꯛꯉꯝꯗꯅ ꯄꯣꯛꯄ ꯃꯄꯣꯛ ꯑꯁꯦ ꯃꯥꯒꯤ ꯅꯨꯡꯁꯤꯕꯅ ꯑꯣꯠꯇꯨꯅ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯉꯥꯏꯅ ꯑꯩ ꯉꯁꯤꯁꯨ ꯍꯤꯡꯂꯤ. ꯏꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯄꯥꯝꯈꯤꯗꯕꯅ ꯂꯨꯍꯣꯡꯕꯁꯦ ꯑꯩꯁꯨ ꯇꯨꯃꯤꯟꯅ ꯂꯩꯈꯤꯕꯅꯤ. ꯃꯁꯤꯒꯤꯗꯃꯛ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ. ꯅꯪꯒꯤ ꯈꯪꯅꯖꯕ ꯃꯤꯁꯛ ꯂꯩꯔꯕꯁꯨ ꯃꯤꯁꯛꯇ ꯑꯩꯉꯣꯟꯗ ꯇꯥꯎ. ꯑꯩ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯅꯪꯕꯨ ꯂꯧꯁꯤꯟꯕꯤꯌꯨ ꯍꯥꯏꯖꯒꯦ. ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯅꯪꯒꯤꯗꯃꯛ ꯄꯥꯡꯕ ꯉꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ. ꯅꯤꯡꯊꯤ ꯁꯥꯎꯅ ꯇꯣꯝꯄꯣꯛꯀꯤ ꯃꯃꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯏ. ꯑꯗꯨꯕꯨ ꯍꯥꯟꯅ ꯊꯥꯎ ꯑꯁꯥꯕ ꯍꯩꯖꯤꯟꯗꯨꯅ ꯄꯣꯞꯊꯣꯛꯂꯒ ꯂꯩꯔꯤꯕ ꯃꯈꯨꯠꯇꯨ ꯆꯩꯅꯥ ꯐꯥꯎꯔꯛꯇꯨꯅ ꯃꯁꯤꯅ ꯐꯨ ꯑꯃꯨꯛ ꯀꯥꯞꯄꯤ. ꯅꯈꯨꯠꯇꯨꯗꯤ ꯀꯩꯗꯧꯔꯦ? ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯗꯤ? ꯑꯩꯒꯤ ꯑꯁꯣꯛꯄ ꯎꯕꯤꯌꯨ ꯍꯥꯏꯗꯤ ꯑꯩꯈꯣꯏꯗꯤ ꯁꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯝꯊꯤ. ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯈꯪꯗꯨꯅ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯂꯩꯔꯕꯤ ꯑꯩꯕꯨ ꯅꯪꯅ ꯐꯥꯎꯕ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯒ ꯂꯝꯂꯥꯟꯕ ꯃꯍꯥꯛꯅꯗꯤ ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯒꯅꯤ ꯍꯥꯏꯅ ꯈꯟꯕ꯭ꯔꯥ? ꯅꯨꯄꯤ ꯑꯩꯈꯣꯏꯁꯤ ꯂꯨꯛꯃꯥꯏꯊꯛꯀꯤ ꯂꯩꯇꯦ ꯅꯠꯇꯦꯒꯤ ꯄꯨꯟꯁꯤꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯖꯗ꯭ꯔꯤꯕ ꯑꯩꯁꯦ ꯏꯃꯥ ꯏꯄꯥꯒꯤ ꯌꯥꯊꯪ ꯉꯥꯛꯇꯨꯅ ꯑꯅꯧꯕ ꯑꯁꯥ ꯄꯨꯗꯨꯅ ꯂꯝꯂꯥꯟꯕ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯥꯛꯈꯤꯕ. ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥ ꯄꯨꯝꯕ ꯏꯃꯨꯡ ꯑꯁꯤꯗ ꯈꯣꯡꯗꯥꯔꯛꯄ ꯃꯤꯀꯨꯞꯇꯒꯤ ꯃꯔꯨ ꯐꯪꯅ ꯃꯥꯡꯍꯟꯕꯤꯈ꯭ꯔꯦ. ꯑꯁꯨꯛ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯤꯕꯤ ꯑꯩꯕꯨ ꯅꯆꯤꯟꯗꯨꯃꯛꯅ ꯑꯍꯦꯟꯕ ꯄꯥꯝꯕꯤ ꯂꯟ ꯊꯨꯝꯗ ꯆꯣꯞꯄꯤꯅꯤ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯩꯕꯤꯈꯤꯕ ꯅꯠꯇ꯭ꯔꯥ? ꯅꯤꯡꯊꯤ, ꯑꯩ ꯇꯁꯦꯡꯅ ꯅꯐꯝꯗ ꯌꯥꯝ ꯁꯣꯏꯈ꯭ꯔꯦ. ꯅꯐꯝꯗ ꯀꯔꯤ ꯋꯥꯍꯩ ꯍꯥꯏꯖꯗꯨꯅ ꯅꯪꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯕ ꯑꯩ ꯈꯪꯗ꯭ꯔꯦ. ꯑꯩꯕꯨ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯍꯩꯁꯤ ꯅꯠꯇꯅ ꯅꯪꯒꯤ ꯈꯨꯠꯁꯦ ꯃꯇꯧ ꯀꯔꯝꯅ ꯑꯁꯨꯛ ꯊꯤꯅ ꯁꯣꯛꯂꯤꯕꯅꯣ? ꯑꯩꯒꯤ ꯈꯨꯠꯇ ꯁꯣꯛꯂꯤꯕꯁꯤ ꯑꯣꯏꯔꯕꯗꯤ ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ.
ꯑꯁꯣ ꯏꯁꯥꯒꯤ ꯈꯨꯠꯇ ꯁꯣꯛꯄꯅꯤ ꯏꯁꯥꯅ ꯆꯩꯅꯥꯁꯦ ꯑꯗꯨꯝ ꯈꯪꯖꯒꯦ ꯇꯣꯝꯄꯣꯛ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯀꯥꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯗ ꯁꯥꯎꯔꯞ ꯇꯧꯅ ꯏꯃꯥ ꯀꯩꯅꯤ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯦ ꯏꯃꯥꯕꯨ ꯁꯥꯎꯑꯣꯂꯕ ꯅꯤꯡꯊꯤꯅ ꯀꯔꯤ ꯂꯥꯟꯈꯤꯕꯒꯤꯅꯣ ꯏꯃꯥꯅ ꯅꯤꯡꯊꯤꯕꯨ ꯑꯁꯨꯛ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯑꯣꯠꯄꯤꯔꯤꯕ ꯑꯣꯏꯔꯛꯇꯕ ꯏꯃꯨꯡꯁꯤꯒꯤ ꯐꯤꯕꯝ ꯑꯁꯤꯗ ꯅꯤꯡꯊꯤꯒꯤ ꯀꯔꯤ ꯃꯔꯥꯜ ꯅꯤꯡꯊꯤꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯂꯨꯍꯣꯡꯕ ꯑꯁꯨꯛ ꯀꯨꯏꯔꯕ ꯑꯁꯤ ꯐꯥꯎꯕ ꯑꯩꯒꯤ ꯏꯁꯨ ꯄꯤꯕ ꯉꯝꯗꯕꯁꯦ ꯃꯥꯒꯤ ꯑꯆꯧꯕ ꯃꯔꯥꯜ ꯏꯃꯥꯗꯤ ꯍꯥꯟꯅꯁꯨ ꯍꯥꯏꯈ꯭ꯔꯕꯗꯨꯅꯤ ꯏꯁꯨ ꯐꯪꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯃꯥꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕꯅꯤ ꯃꯥꯕꯨ ꯂꯦꯝꯊꯥꯛ ꯊꯥꯛꯀꯦ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯁꯤꯗ ꯄꯨꯔꯛꯈꯤꯕ ꯅꯠꯇꯦ ꯇꯨꯀꯠꯆꯩ ꯇꯁꯦꯡꯅ ꯏꯃꯥ ꯑꯣꯏꯔꯕꯁꯨ ꯅꯪꯒꯤ ꯑꯇꯣꯞꯄꯤꯄꯨ ꯅꯕꯨꯛ ꯆꯦꯜꯂꯗꯨꯅꯤ ꯏꯃꯥꯒꯤ ꯑꯣꯏꯖꯕ ꯈꯔ ꯐꯪꯅꯕ ꯍꯣꯠꯅꯕꯗ ꯃꯔꯥ ꯂꯩꯖꯗ꯭ꯔꯕꯤ ꯃꯥꯕꯨ ꯑꯋꯥꯐꯝ ꯑꯁꯤꯗ ꯅꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯅꯕ ꯍꯣꯠꯅꯕꯗꯤ ꯏꯃꯥ ꯅꯪ ꯃꯁꯤꯒꯤ ꯃꯍꯩ ꯁꯣꯏꯗꯅ ꯐꯪꯂꯛꯀꯅꯤ ꯑꯩ ꯅꯈꯣꯏꯒꯤ ꯋꯥ ꯑꯃꯠꯇ ꯇꯥꯕ ꯄꯥꯝꯗꯦ ꯑꯩꯅ ꯉꯁꯤ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯦ ꯏꯃꯨꯡꯁꯤꯒꯤꯗꯃꯛ ꯃꯔꯨ ꯑꯣꯏꯅ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛ ꯅꯪꯅ ꯅꯤꯡꯊꯤꯕꯨ ꯅꯨꯡꯁꯤꯔꯕꯗꯤ ꯅꯤꯡꯊꯤꯒꯤ ꯃꯐꯝꯗ ꯑꯩꯅ ꯂꯨꯅ ꯆꯥꯟꯅ ꯇꯧꯕ ꯄꯥꯝꯂꯕꯗꯤ ꯑꯩꯒꯤ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯩꯔꯥ ꯑꯣꯏꯒꯗꯧꯔꯤꯕ ꯏꯁꯨꯗꯣ ꯁꯤꯅꯧ ꯃꯁꯤ ꯅꯠꯇꯅ ꯑꯩꯅ ꯅꯈꯣꯏꯗꯒꯤ ꯑꯄꯥꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯅꯈꯣꯏꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯅꯤꯡꯊꯤꯕꯨꯁꯨ ꯏꯈꯨꯠꯃꯛꯅ ꯍꯥꯠꯀꯅꯤ ꯇꯣꯝꯄꯣꯛ ꯁꯥꯎꯅ ꯃꯃꯥꯒꯤ ꯃꯃꯥꯏꯗ ꯈꯨꯠ ꯊꯥꯏ ꯈꯪꯕ꯭ꯔꯥ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯩꯅ ꯉꯁꯤ ꯏꯃꯥꯗ ꯈꯨꯠ ꯊꯥꯔꯤꯕꯁꯦ ꯑꯄꯣꯛꯄ ꯏꯃꯥꯗ ꯅꯠꯇꯦ ꯅꯪꯒꯤ ꯅꯨꯡꯗ ꯌꯥꯎꯔꯤꯕ ꯐꯠꯇꯕ ꯊꯋꯥꯏ ꯑꯗꯨꯗꯅꯤ ꯏꯃꯥꯒꯤ ꯄꯨꯛꯆꯦꯜꯁꯦ ꯍꯥꯟꯅ ꯅꯆꯥ ꯑꯩꯅ ꯈꯪꯂꯝꯂꯕꯗꯤ ꯅꯆꯥꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯃꯥꯡꯂꯝꯗꯕꯁꯨ ꯌꯥꯏ ꯅꯨꯄꯤ ꯈꯨꯗꯤꯡꯗ ꯄꯦꯟꯊꯣꯛꯄ ꯍꯩꯇꯕ ꯊꯋꯥꯏ ꯑꯃ ꯌꯥꯎꯏ ꯍꯥꯏꯕ ꯑꯩꯅ ꯍꯥꯟꯅ ꯈꯪꯂꯨꯗ꯭ꯔꯤ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕꯤ ꯃꯥꯒꯤꯗꯃꯛ ꯅꯃꯥ ꯑꯩꯉꯣꯟꯗ ꯈꯨꯠ ꯊꯥꯕ ꯉꯝꯂꯕꯀꯣ ꯄꯥꯊꯤ ꯀꯣꯝꯊꯤꯗꯒꯤ ꯆꯤꯡꯈꯠꯄꯤꯔꯛꯄꯤꯁꯦ ꯃꯄꯨꯟꯁꯤ ꯆꯨꯞꯄ ꯍꯧꯒꯠꯄ ꯉꯝꯂꯣꯏꯗꯕ ꯅꯣꯔꯣꯛꯀꯤ ꯀꯣꯝꯗ ꯏꯟꯊꯨꯕ ꯇꯥꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯑꯩꯁꯦ ꯃꯤꯅ ꯁꯤꯡꯅꯕ ꯌꯥꯕ ꯅꯨꯄꯤ ꯅꯠꯇꯦ ꯏꯄꯥꯒꯤ ꯇꯣꯝꯄꯣꯛ ꯅꯪ ꯉꯥꯏꯈꯣ ꯏꯃꯨꯡ ꯑꯁꯤꯗ ꯆꯥꯛꯂꯤꯕ ꯃꯩ ꯑꯁꯦ ꯃꯨꯠꯍꯟꯕ ꯀꯅꯥꯅꯁꯨ ꯉꯝꯂꯣꯏ ꯅꯍꯥꯛ ꯅꯠꯇꯅ ꯅꯃꯥꯁꯤ ꯋꯥꯈꯜ ꯁꯣꯏꯔꯕꯤ ꯑꯉꯥꯎꯕꯤꯅꯤ ꯃꯁꯥꯒꯤ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯈꯪꯗꯕꯤ ꯃꯥꯅ ꯈꯟ ꯋꯥꯈꯜꯅ ꯆꯨꯝꯂꯦ ꯈꯟꯗꯨꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯤꯒꯤ ꯃꯆꯥꯁꯤꯕꯨ ꯃꯥꯅ ꯂꯨꯍꯣꯡꯂꯦ ꯑꯗꯨꯒ ꯃꯆꯥ ꯋꯥꯔꯛꯄꯁꯨ ꯍꯩꯇꯕꯤ ꯃꯃꯥ ꯃꯥꯅ ꯂꯥꯟꯖꯗ꯭ꯔꯕꯤ ꯏꯃꯧ ꯑꯁꯤꯗ ꯏꯁꯨ ꯄꯤꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯏꯄꯥ ꯌꯦꯡꯕ ꯉꯝꯗꯦ ꯃꯥꯂꯦꯝ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯌꯥꯎꯗꯅ ꯃꯆꯥ ꯄꯤꯕ ꯉꯝꯕ ꯖꯤꯕ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯉꯥꯎꯕꯤ ꯑꯁꯤꯒꯤ ꯃꯆꯥ ꯑꯉꯥꯎꯕ ꯅꯪꯁꯨ ꯈꯪꯖꯤꯜꯂꯨ ꯅꯪꯁꯦ ꯅꯄꯥꯏꯒꯤ ꯁꯦꯡꯗꯕ ꯏꯅꯤ ꯅꯄꯥꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯏꯍꯨꯜ ꯈꯪꯅ ꯊꯕꯛ ꯇꯧꯕ ꯉꯝꯅꯕ ꯍꯣꯠꯅꯧ ꯑꯁꯥꯎꯕꯅ ꯍꯦꯃꯟꯈꯤꯕꯅ ꯃꯇꯨ ꯃꯆꯥ ꯍꯥꯠ ꯃꯤꯁꯛ ꯑꯃꯗꯤ ꯑꯩꯕꯨ ꯈꯛ ꯑꯣꯏꯍꯟꯒꯤ ꯅꯤꯡꯒꯅꯨ ꯑꯁꯨꯝꯅ ꯋꯥꯈꯜꯅ ꯐꯨꯝꯕꯪꯅꯔꯕ ꯇꯣꯝꯄꯣꯛ ꯆꯦꯛꯁꯤꯜꯂꯛꯂꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯔꯨꯞ ꯄꯥꯔꯤ ꯅꯠꯇꯅ ꯃꯥꯒꯤ ꯋꯥꯈꯜ ꯐꯥꯊꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ ꯍꯥꯏꯕ ꯈꯪꯂꯦ ꯃꯃꯥꯡꯗ ꯁꯣꯏꯈꯤꯕ ꯄꯨꯝꯕꯒꯤ ꯏꯀꯥꯏꯕ ꯈꯥꯡꯗꯨꯅ ꯄꯥꯔꯤꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯄꯥꯔꯤꯁꯨ ꯇꯣꯝꯄꯣꯛꯀꯤ ꯄꯨꯛꯆꯦꯜ ꯍꯥꯟꯅꯗꯒꯤ ꯈꯪꯕꯅ ꯂꯥꯛꯂꯤꯕ ꯃꯔꯨꯞ ꯃꯥꯕꯨ ꯇꯔꯥꯝ ꯇꯔꯥꯝ ꯑꯣꯛꯇꯨꯅ ꯋꯥꯔꯕ ꯃꯥꯒꯤ ꯃꯔꯨꯞꯀꯤ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯔꯤ ꯐꯔꯦ ꯁꯤꯊꯧ ꯍꯦꯟꯅꯁꯨ ꯋꯥꯈꯜ ꯄꯤꯛꯁꯤꯟꯒꯅꯤ ꯍꯧꯈꯤꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯇꯨꯅ ꯅꯪꯒꯤ ꯑꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯛꯂꯕꯤ ꯅꯤꯡꯊꯤꯕꯨ ꯂꯧꯁꯤꯟꯕꯤꯗꯨꯅ ꯅꯈꯣꯏ ꯑꯅꯤ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯨꯛꯇꯗꯤ ꯍꯤꯡꯃꯤꯟꯅꯧ ꯅꯪꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯁꯤꯅ ꯅꯤꯡꯊꯤꯗ ꯌꯦꯡꯂꯤ ꯃꯤꯠꯌꯦꯡ ꯑꯩꯁꯨ ꯈꯪꯏ ꯄꯥꯕꯗꯣ ꯌꯨꯝꯁꯤꯗ ꯇꯣꯏꯅ ꯇꯣꯏꯅ ꯂꯥꯛꯇꯨꯅ ꯅꯤꯡꯊꯤꯒꯤꯗꯃꯛ ꯋꯥꯖꯅ ꯏꯐꯝꯗ ꯋꯥꯔꯤ ꯀꯌా ꯇꯝꯃꯤ ꯑꯩꯁꯨ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯏꯇꯥꯎ ꯅꯪꯅ ꯑꯩꯕꯨ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯕꯗꯤ ꯅꯤꯡꯊꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯑꯃꯠꯇ ꯑꯣꯏꯕ ꯅꯨꯡꯁꯤꯕꯒꯤ ꯁꯛꯇꯝꯗꯣ ꯏꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯎꯍꯜꯂꯨ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯂꯧꯅꯝ ꯍꯩꯕꯤ ꯅꯠꯇꯦ ꯅꯥꯇꯣꯟ ꯆꯥꯕꯤ ꯂꯩꯔꯥꯡ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯤꯡꯊꯤꯒꯨꯝꯕꯤ ꯑꯈꯥꯡ ꯀꯟꯕꯤ ꯀꯌꯥꯅ ꯋꯥꯅ ꯆꯩꯅꯥ ꯈꯪꯂꯝꯒꯅꯤ ꯃꯈꯣꯏꯁꯤꯡꯗꯨꯒꯤ ꯃꯔꯛꯇ ꯅꯤꯡꯊꯤꯗꯤ ꯌꯥꯎꯍꯟꯒꯦ ꯍꯥꯏꯅ ꯈꯛ ꯈꯟꯒꯅꯨ ꯏꯇꯥꯎ ꯄꯥꯔꯤ ꯑꯩꯒꯤ ꯀꯔꯝꯕ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡꯅ ꯊꯥꯡꯖꯤꯜꯂꯨꯕ ꯂꯝꯕꯤꯅꯣ ꯑꯩꯅ ꯉꯁꯤ ꯂꯦꯞꯂꯝꯂꯤꯕ ꯂꯥꯟꯖꯗ꯭ꯔꯕꯤ ꯃꯥꯒꯤ ꯃꯐꯝꯗ ꯑꯩꯅ ꯎꯠꯂꯨꯔꯤꯕ ꯏꯌꯣꯡ ꯏꯇꯧ ꯀꯌꯥꯗꯨꯅ ꯑꯩ ꯃꯃꯥꯡꯗ ꯐꯥꯎꯕ ꯂꯦꯞꯄ ꯉꯝꯒꯅꯤ ꯊꯥꯖꯗ꯭ꯔꯤ ꯃꯥꯅꯤ ꯅꯤꯡꯊꯤꯗꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯅ ꯁꯥꯌꯣꯟ ꯇꯧꯗꯨꯅ ꯃꯥꯡꯂꯒꯗꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯀꯟꯕꯤꯅꯕ ꯏꯐꯝꯗ ꯂꯥꯛꯄꯤ ꯂꯥꯏꯔꯦꯝꯕꯤꯅꯤ ꯃꯥꯗꯤ ꯅꯨꯡ ꯑꯣꯟꯈ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯉꯁꯤꯗꯤ ꯁꯝꯖꯔꯕꯤ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯅ ꯑꯄꯦꯠꯄ ꯂꯩꯈꯣꯡꯒ ꯄꯥꯡꯈꯛ ꯑꯣꯏꯍꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯃꯁꯥꯒꯤ ꯑꯁꯣꯏꯕ ꯄꯨꯝꯕ ꯃꯁꯥꯅ ꯈꯪꯖꯔꯤ ꯅꯤꯡꯊꯤꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗꯅ ꯈꯥꯡꯂꯤ ꯅꯤꯡꯊꯤ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯀꯥꯒꯤ ꯃꯁꯤ ꯑꯃꯗ ꯐꯛ ꯊꯥꯗꯨꯅ ꯇꯨꯝꯅꯕ ꯁꯦꯝ ꯁꯥꯔꯤ ꯅꯤꯡꯊꯤ ꯉꯁꯤꯗꯤ ꯐꯃꯨꯡ ꯑꯁꯤꯗ ꯇꯨꯝꯅꯕ ꯇꯧ ꯌꯥꯅꯤꯗ ꯑꯩ ꯁꯤꯗ ꯁꯨꯝ ꯇꯨꯝꯒꯦ ꯅꯤꯡꯊꯤ ꯅꯪ ꯑꯩꯕꯨ ꯑꯃꯨꯛ ꯍꯟꯅ ꯉꯥꯛꯄꯤꯕ ꯉꯝꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯌꯣ ꯑꯩꯅ ꯀꯔꯤ ꯇꯧꯔꯒꯗꯤ ꯅꯪ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯅꯪꯒꯤ ꯄꯨꯟꯁꯤꯕꯨ ꯃꯥꯏꯀꯩ ꯈꯪꯅ ꯂꯃꯨꯛꯅꯍꯜꯂꯤꯕ ꯃꯇꯤꯛ ꯆꯥꯗꯕ ꯃꯤꯁꯛ ꯑꯩꯁꯦ ꯏꯁꯥꯒꯤ ꯏꯔꯥꯜ ꯌꯥꯖꯗꯨꯅ
ꯇꯥꯏꯕꯪꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯕ꯭ꯔꯥ? ꯅꯪꯒꯤ ꯊꯃꯣꯏ ꯑꯗꯨꯅ ꯄꯦꯟꯅꯕ? ꯃꯈꯣꯏ ꯇꯥꯖꯧ, ꯑꯗꯨ ꯀꯜꯂꯕ ꯋꯥꯍꯩꯗꯤ ꯏꯐꯝꯗ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯁꯨꯛ ꯀꯨꯏꯕ ꯃꯇꯝꯁꯦ ꯏꯄꯨꯔꯣꯏꯕꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒꯨꯝ ꯏꯟꯊꯣꯛꯄꯤꯔꯦ ꯈꯪꯅ ꯈꯪꯅ ꯏꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯑꯗꯣ ꯈꯧꯔꯥꯡꯅ ꯉꯥꯏꯔꯤ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯗ꯭ꯔꯤꯉꯩ ꯏꯈꯨꯠꯁꯤꯅ ꯊꯥꯗꯠꯄ ꯉꯝꯂꯔꯣꯏꯗꯕ ꯆꯦꯠꯂꯕ ꯃꯔꯤ ꯑꯃꯅ ꯑꯩꯕꯨ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕꯁꯦ ꯅꯈꯨꯠꯃꯛꯅ ꯊꯥꯗꯠꯂꯝꯗꯨꯅ ꯑꯩꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯁꯨꯝ ꯍꯤꯡꯍꯧ ꯍꯥꯏꯕ꯭ꯔꯣ? ꯅꯨꯄꯤꯒꯤ ꯑꯔꯦꯞꯄ ꯁꯥꯒꯩ ꯂꯩꯇꯦ, ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯌꯨꯝꯐꯝ ꯂꯩꯇꯦ꯫ ꯑꯗꯨꯕꯨ ꯂꯨꯍꯣꯡꯂꯕ ꯅꯨꯄꯤ ꯈꯨꯗꯤꯡꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯅꯨꯄꯥꯅ ꯈꯣꯏꯅ ꯈꯪꯕꯤꯗꯦ꯫ ꯃꯥꯂꯦꯝ ꯄꯨꯝꯕꯅ ꯅꯨꯄꯤ ꯑꯗꯨꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯂꯦꯞꯄꯤꯔꯕꯁꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯊꯃꯣꯏꯅ ꯑꯄꯦꯟꯕ ꯑꯣꯏꯕ ꯀꯩꯗꯧꯅꯨꯡꯗ ꯉꯝꯂꯣꯏ꯫ ꯁꯣꯜꯂꯕ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯃꯥꯒꯤꯗꯃꯛ ꯊꯧꯅꯥ ꯐꯅ ꯃꯃꯥꯡꯗ ꯂꯦꯞꯄꯤꯕ ꯃꯤꯀꯨꯞ ꯑꯗꯨꯅꯤ ꯅꯨꯄꯤ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯐꯥꯎꯗ ꯊꯃꯣꯏꯅ ꯄꯦꯟꯖꯒꯗꯕ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯅꯤꯡꯊꯤ ꯑꯃꯗꯤ ꯇꯣꯝꯄꯣꯛ ꯃꯇꯩ ꯃꯅꯥꯎ ꯑꯃꯠꯇ ꯑꯣꯏꯅ ꯑꯃꯅ ꯑꯃꯒꯤ ꯄꯨꯛꯆꯦꯜ ꯈꯪꯅꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯑꯃꯠꯇ ꯑꯣꯏꯃꯤꯟꯅꯗꯨꯅ ꯌꯨꯝꯕꯥꯜ ꯂꯝꯕꯤ ꯑꯁꯤꯗ ꯅꯧꯅ ꯈꯣꯡꯗꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯇ ꯈꯟꯗꯨꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯨꯗꯕꯤ ꯁꯅꯥꯍꯟꯕꯤꯗꯤ ꯀꯝꯗꯧꯔꯤ? ꯈꯪꯍꯧꯗꯅ ꯋꯥꯟꯊꯔꯛꯄꯗꯒꯤ ꯃꯁꯥ ꯄꯨꯝꯕ ꯂꯦꯡꯕ ꯑꯣꯠꯄ ꯉꯝꯗꯅ ꯁꯤꯕ ꯉꯥꯏꯗꯨꯅ ꯍꯤꯡꯂꯤ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯌꯥꯝ ꯃꯨꯟꯅ ꯃꯁꯥꯒꯤ ꯈꯣꯡꯊꯥꯡ ꯌꯦꯡꯁꯤꯟꯗꯨꯅ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯃꯊꯧ ꯇꯥꯏ꯫ ꯃꯃꯥ ꯑꯃꯅꯤ ꯉꯝꯃꯤ ꯍꯥꯏꯗꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯈꯛꯀꯤꯗꯃꯛ ꯃꯤ ꯑꯃꯒꯤ ꯄꯨꯟꯁꯤꯕꯨ ꯃꯃꯜ ꯂꯩꯇꯦ ꯈꯜꯂꯨꯕꯒꯤ ꯃꯍꯩ ꯐꯪꯗꯦ꯫ ꯑꯃꯔꯣꯝꯗꯅ ꯄꯨꯟꯁꯤꯒꯤ ꯌꯦꯅꯤꯡꯊꯥ ꯂꯥꯛꯂꯔꯣꯏꯗꯕ ꯑꯀꯪꯕ ꯄꯥꯃꯦꯜ ꯃꯥꯒ ꯄꯥꯡꯈꯛ ꯑꯣꯏꯔꯨꯔꯕ ꯇꯣꯝꯄꯣꯛꯀꯤ ꯄꯨꯟꯁꯤꯁꯨ ꯅꯤꯡꯊꯤꯒ ꯊꯦꯡꯅꯔꯨꯕꯗꯒꯤ ꯑꯅꯧꯕ ꯃꯌꯣꯜ ꯆꯣꯡꯂꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯤꯡꯂꯤ꯫ ꯃꯤꯑꯣꯏꯕꯅ ꯈꯟꯊꯍꯧꯗꯕ ꯃꯤꯀꯨꯞꯇ ꯄꯨꯟꯁꯤꯕꯨ ꯀꯗꯥꯏ ꯌꯧꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯅꯪꯍꯜꯂꯤ ꯍꯥꯏꯕꯁꯨ ꯃꯁꯥꯅ ꯋꯥꯈꯜ ꯇꯥꯖꯔꯛꯄꯒꯨꯝ ꯅꯤꯡꯊꯤꯒꯤ ꯃꯐꯝꯗ ꯃꯔꯥꯜ ꯂꯩꯔꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕ ꯃꯁꯥꯅ ꯌꯥꯖꯩ꯫